Hello, hello, Chankhonba. Chankhonba, hello. Chankhonba ꯂꯩꯕꯤꯔꯤꯕ꯭ꯔꯣ? ꯆꯪꯉꯛ ꯑꯣ ꯀꯩꯅꯣ ꯌꯥꯝꯅ ꯆꯞꯄꯦ. ꯑꯣ ꯁꯣꯔꯤ ꯀꯩꯅꯣ ꯇꯧꯏꯕ ꯏꯃꯥꯔꯖꯦꯟꯁꯤ ꯐꯣꯟ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯂꯧꯈꯠꯂꯨꯕꯗꯒꯤ ꯇꯧꯔꯤꯅꯤ. ꯆꯟꯈꯣꯟꯕ ꯀꯩꯅꯣ ꯇꯧꯕꯤꯕ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ? I am new sir. Thank you. ꯀꯩꯅꯣꯗꯒꯤ ꯀꯁꯥꯔꯗꯩ ꯑꯣꯏꯗꯣꯏꯔꯣ ꯃꯅꯤꯄꯨꯔꯗꯩ ꯑꯣꯏꯗꯣꯏꯔꯣ? ꯂꯩꯔꯤꯌꯦ. ꯊꯦꯡꯛ ꯌꯨ ꯂꯩꯕꯤꯔꯝꯕꯒꯤ ꯑꯩ ꯈꯇꯪ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯇꯤ ꯀꯩꯅꯣ ꯇꯧꯔꯨꯕꯅꯤꯀꯣ. ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯒ ꯅꯝꯕꯔ ꯑꯃ ꯑꯝꯇ ꯁꯤꯌꯥꯔ ꯇꯧꯔꯝꯕ ꯑꯗꯨꯒꯤꯅꯦ. ꯆꯟꯈꯣꯟꯕꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯔꯝꯒꯗ ꯃꯥꯜꯂꯦꯀꯣ. ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ. ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ. ꯆꯥꯔꯦ, ꯉꯥ ꯊꯣꯡꯉꯦ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ. ꯑꯁ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤꯀꯣ. ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯉꯥ ꯊꯣꯡꯕꯒ ꯌꯥꯝ ꯍꯥꯎꯔꯝꯗꯣꯏ ꯃꯥꯜꯂꯦ. ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯌꯥꯝ ꯊꯤꯅ ꯁꯥꯔꯕꯣ ꯅꯠꯇ꯭ꯔꯒ ꯈꯔ ꯁꯥꯒꯠꯂꯛꯏꯔꯣ? ꯑꯁꯤꯗꯗꯤ ꯁꯥꯕ ꯍꯧꯔꯦ. ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯖꯔꯛꯀꯦ. ꯆꯪꯈꯣꯟꯕꯁꯦ ꯑꯩꯒ ꯑꯍꯥꯟꯕ ꯐꯪꯅꯕꯅꯤ ꯅꯠꯇ꯭ꯔꯥ? ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯛꯄꯤꯕꯁꯦ. ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ. ꯃꯌꯥꯏ ꯑꯣꯏꯔꯞꯅꯤ ꯍꯥꯏ. ꯑꯣ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯗꯣꯏꯕꯀꯣ. ꯆꯪꯈꯣꯟꯕꯒꯤ ꯆꯦꯅꯦꯜ ꯍꯥꯡꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯕꯒꯦ? ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ. ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯁꯪꯉꯝꯕ. ꯁꯪꯕꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯦꯜꯕꯤꯁꯦ ꯊꯥꯒꯦ ꯍꯥꯏꯅ ꯑꯩ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯁꯤꯅ ꯌꯥꯔꯨꯗ꯭ꯔꯕꯀꯣ. ꯈꯔꯅ ꯌꯥꯔꯨꯗꯕꯗꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁꯦꯝꯃꯒ ꯄꯨꯔꯛꯄꯇ ꯉꯥꯏꯔꯤꯗꯣꯏꯗꯨꯒ ꯑꯩꯅ ꯑꯝꯇ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯔꯛꯄꯅꯤ ꯃꯣꯕꯥꯏꯜꯁꯤꯒ ꯍꯥꯞꯄꯒ. ꯑꯗꯨꯒ ꯁꯥꯎꯟꯗꯤ ꯇꯥꯕꯤꯕ꯭ꯔꯣ? ꯃꯌꯦꯛ ꯁꯦꯡꯅ. ꯁꯛ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯥꯏ. ꯁꯣꯔꯤꯁꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ. ꯑꯩ ꯑꯉꯥꯡꯁꯤꯡꯒ ꯐꯝꯃꯤꯟꯅꯅ ꯂꯩꯔꯤꯌꯦ. ꯉꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ. ꯑꯩ ꯊꯥꯖꯔꯛꯀꯦ ꯇꯧꯕꯅꯤ ꯀꯩꯅꯣꯒꯤ ꯂꯥꯏꯐꯁꯦ ꯁꯛ ꯎꯔꯒ. ꯑꯗꯣ ꯑꯉꯥꯡꯁꯤꯡꯒ ꯑꯣꯏꯅ ꯐꯝꯃꯒ ꯂꯩꯌꯦ. ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯑꯦꯜꯕꯤꯁꯤꯒ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯇꯩꯁꯨ ꯁꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ, ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯣ. ꯀꯣꯃꯦꯟ ꯇꯧꯔꯒꯗꯤ ꯑꯦꯜꯕꯤꯗ ꯌꯥꯎꯔꯦ ꯈꯪꯗꯣꯏꯅꯤ. ꯆꯪꯈꯣꯝꯕꯁꯦ ꯀꯔꯤꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕ ꯑꯣꯏꯗꯣꯏꯅꯣ? ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯔꯠꯁꯀꯤ ꯄꯥꯏꯕ ꯑꯣꯏꯗꯣꯏꯔꯣ? ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯧꯅꯦ. ꯑꯩꯗꯤ ꯆꯦꯟꯅꯦꯜꯕꯨꯗꯤ ꯍꯥꯡꯉꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯒꯠꯇ꯭ꯔꯤꯌꯦ. ꯑꯗꯨꯝ ꯗ꯭ꯔꯝ ꯀꯣꯚꯔ ꯇꯧꯕꯒꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯀꯅꯤ. ꯑꯣꯀꯦ, ꯊꯥꯡꯒꯠꯄꯤꯌꯣ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ. ꯍꯥꯏꯗꯤ ꯍꯌꯦꯡ ꯌꯨꯇꯨꯞꯅ ꯃꯥꯒꯤ ꯇꯥꯝꯗꯣ ꯌꯧꯔꯀꯥꯟꯗꯗꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯗꯨꯒꯤꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯥꯅꯔꯤꯁꯤꯁꯨ ꯂꯥꯏꯚ ꯈꯔ ꯍꯥꯏꯗꯤ ꯆꯦꯟꯅꯦꯜꯗꯣ ꯍꯥꯡꯉ ꯀꯧꯕꯅ ꯁꯤꯗꯅꯕꯀꯣ. ꯑꯗꯣ ꯍꯥꯡꯉꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯣ. ꯌꯥꯡꯅ ꯀꯩꯅꯣꯗꯣ ꯊꯥꯒꯠꯄꯤꯌꯣ ꯍꯥꯏꯕ ꯆꯦꯟꯅꯦꯜꯗꯣ ꯁꯤꯗꯅꯕ. ꯅꯠꯇꯦ, ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯊꯥꯒꯠꯀꯦ ꯈꯜꯂꯤ. ꯍꯣꯏ ꯊꯥꯒꯠꯄꯤꯌꯣ, ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ. ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯥ? ꯄꯣꯊꯥꯕ ꯃꯇꯝ ꯂꯦꯟꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ. ꯆꯪꯈꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ. ꯑꯁꯨꯝ ꯍꯪꯕꯤꯔꯣ, ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ. ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯂꯩꯔꯦ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯣꯏꯔꯅ ꯈꯜꯂꯤꯅꯤ, ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯊꯥꯒꯠꯂꯨꯔꯒ ꯍꯥꯏꯀꯣ. ꯀꯩꯁꯨ ꯅꯠꯇꯦ ꯆꯪꯈꯣꯝꯕ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ. ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯑꯍꯥꯟꯕ ꯊꯥꯒꯠꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯀꯣ. ꯑꯗꯣ ꯈꯟꯕꯗꯣ ꯀꯩꯅꯣ ꯇꯧꯔꯦ. ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕꯁꯨ ꯂꯩ, ꯐꯠꯇꯕꯁꯨ ꯂꯩ. ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯝ ꯁꯨꯝ ꯊꯥꯒꯠꯂꯣ ꯂꯥꯏꯕꯛ ꯌꯦꯡꯕ ꯑꯣꯏꯅ. ꯑꯗꯣ ꯁꯅꯥꯇꯣꯝꯕ ꯂꯥꯛꯑꯦ. ꯍꯦꯜꯂꯣ ꯁꯅꯥꯇꯣꯝꯕ,
ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯁꯦꯀꯦꯟ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯆꯪꯈꯣꯝꯕ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕ ꯁꯣꯝꯗ ꯕ꯭ꯂꯨ ꯂꯩꯕꯒꯤ ꯆꯪꯈꯣꯝꯕꯁꯦ ꯌꯥꯔꯗꯤ ꯑꯝꯇ ꯁꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯪꯈꯣꯝꯕꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯍꯥꯟꯕ ꯆꯪꯕꯤꯔꯛꯄꯅꯤ ꯑꯣꯖꯥ ꯖꯤꯅꯦꯠꯀꯤ ꯏꯁꯩ ꯂꯥꯟ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯗ꯭ꯔꯝ ꯊꯤꯟꯕꯒꯤ ꯅꯝꯕ ꯂꯣꯏꯔꯕꯅꯤ ꯑꯁ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯄꯥꯝꯗꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦꯀꯣ ꯍꯥꯏ ꯂꯥꯟꯒꯕꯨ ꯔꯤꯂꯦꯇꯦꯠ ꯑꯣꯏꯔꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤꯗꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯥꯝꯅꯗ꯭ꯔꯣꯕꯅꯤ ꯊꯥꯒꯠꯄꯤꯔꯣ ꯊꯥꯒꯠꯄꯤꯔꯣ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯒꯠꯄꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯣꯔꯦꯟ ꯊꯤꯕ ꯐꯪꯅꯕ ꯀꯣꯃꯦꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯃꯇꯝ ꯁꯪꯉꯒꯗꯤ ꯚꯤꯗꯤꯑꯣꯁꯨ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯁꯞ ꯃꯥꯡꯗꯅꯕ ꯂꯥꯏꯐꯁꯇꯤꯛꯀ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯤꯗꯤ 13 ꯂꯩꯕꯗꯧꯅ ꯇꯧꯔꯦ ꯑꯗꯨꯒ ꯀꯣꯃꯦꯟꯗꯤ ꯀꯅꯥꯝ ꯊꯥꯗꯔꯛꯇꯦ ꯀꯣꯃꯦꯟ ꯊꯥꯗꯕꯤꯔꯛꯑꯣ ꯃꯌꯥꯝ ꯆꯥꯛ ꯊꯣꯡ ꯊꯣꯡꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯌꯥꯎꯕꯤꯕ ꯑꯣꯏꯅ ꯑꯣ ꯅꯦꯛꯁꯇꯅ ꯀꯨꯀꯤꯂꯦꯟ ꯀꯣꯚꯔ ꯇꯧꯗꯣꯏꯅꯤ ꯑꯁ ꯅꯪ ꯁꯤꯗꯤ ꯄꯥꯝꯗꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯍꯤꯠ ꯆꯠꯂꯗꯧꯅꯤ ꯑꯗꯣ ꯁꯣꯏꯗꯅ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯝꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯅꯣꯗꯤ ꯇꯧꯔꯨꯅꯨꯀꯣ ꯍꯥꯏꯗꯤ ꯕꯥꯏꯑꯣꯂꯦꯟ ꯇꯥꯏꯞꯇ ꯇꯧꯕ ꯑꯣꯏꯗꯤꯅꯦ ꯌꯨꯇꯨꯕꯀꯤꯁꯨ ꯃꯥꯒꯤꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯂꯩꯕꯅꯤꯅꯅꯦ ꯌꯨꯇꯨꯕꯅ ꯈꯔ ꯀꯩꯅꯣ ꯇꯧ ꯃꯥꯜꯂꯦꯕ ꯑꯊꯤꯡꯕ ꯈꯔ ꯄꯤ ꯃꯥꯜꯂꯦ ꯑꯅꯧꯕ ꯆꯦꯅꯦꯜꯗ ꯑꯗꯨ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯅꯣꯗꯤ ꯑꯣꯏꯕꯗꯤ ꯇꯧꯕꯤꯔꯨꯔꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯈ꯭ꯔꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗꯕꯗ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯑꯣ ꯃꯥ ꯀꯔꯤ ꯃꯃꯤꯡꯅꯣ ꯁꯤꯗꯤ ꯖ꯭ꯌꯨ ꯖ꯭ꯌꯨ ꯕ꯭ꯌꯨꯇꯤ ꯗ ꯀ꯭ꯋꯤꯟ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯕ꯭ꯌꯨꯇꯤ ꯋꯦꯜꯀꯝ ꯑꯞ ꯀꯍꯥ ꯁꯦ ꯍꯣ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟꯁꯦ ꯃꯩꯇꯩ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯤ ꯑꯣꯏꯗꯣꯏꯔꯣ ꯋꯦꯜꯀꯝ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ थैंक यू फॉर कमिंग प्लीज़ लाइक कर दो ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟꯁꯦ ꯃꯩꯇꯩ ꯑꯣꯏꯕ꯭ꯔꯥ ꯃꯩꯇꯩ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯆꯪꯈꯣꯟꯕ ꯁꯞꯇꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ब्यूटी क्वीन आप कहाँ से हो ꯆꯪꯈꯣꯟꯕ ꯅꯪ ꯀꯩꯅꯣ ꯇꯧꯔꯗꯤꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯃꯤ ꯑꯅꯧꯕ ꯆꯪꯉꯛꯑꯒꯗꯤ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯔꯛꯀꯦꯀꯣ ꯅꯪꯅ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯖꯣꯏꯟ ꯇꯧꯕ ꯌꯥꯅꯕ ꯑꯣ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯂꯥꯛꯑꯦ ꯇꯣꯝꯊꯤꯟ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯤꯄꯥ ꯇꯣꯝꯊꯤꯟꯁꯤ ꯂꯥꯛꯑꯦ ꯀꯨꯏꯔꯦꯀꯣ ꯎꯗꯕ ꯆꯦꯁꯨꯁ ꯍꯥꯏ ꯇꯣꯝꯊꯤꯟ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯆꯤꯆꯦ ꯀꯣꯃꯦꯟ ꯑꯝꯇ ꯄꯥꯔꯛꯀꯦꯀꯣ ꯃꯊꯛꯀꯤ ꯆꯪꯈꯣꯝꯕꯅ ꯑꯗꯨꯅꯤ ꯈꯜꯂꯤꯁꯦ ꯃꯣꯅꯤꯇꯥꯏꯖꯁꯨ ꯇꯧꯗ꯭ꯔꯤ ꯀꯣꯄꯤꯔꯥꯏꯠ ꯏꯁꯇ꯭ꯔꯥꯏꯛ ꯊꯥꯖꯤꯜꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗꯁꯨ ꯄꯥꯈꯠꯆꯔꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯗꯤꯀꯣ ꯃꯣꯏ ꯑꯆꯧꯕ ꯆꯦꯟꯅꯦꯜꯁꯤꯡꯅ ꯋꯥꯔꯤ ꯇꯧꯔꯦꯕꯀꯣ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯒꯤ ꯄꯦꯖꯀꯨꯝꯕ ꯍꯥꯏꯗꯤ ꯑꯞꯂꯣꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯔꯤ ꯑꯞꯂꯣꯗ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯣ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯗꯨꯅ ꯏꯁꯇ꯭ꯔꯥꯏꯛꯀ ꯊꯥꯔꯗꯤ ꯑꯦꯀꯥꯎꯟꯁꯦ ꯃꯇꯣꯝꯇ ꯀꯛꯈꯤꯕꯅꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯈꯔ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨꯅ ꯆꯦꯟꯅꯦꯜ ꯑꯃ ꯄꯥꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤꯗꯁꯨ ꯈꯟ ꯌꯥꯗꯦꯕ ꯃꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯒ ꯆꯥꯟꯅꯅꯕ ꯑꯗꯨꯝ ꯈꯔ ꯇꯧꯕ ꯇꯥꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯝ ꯈꯜꯂꯒ ꯈꯔ ꯈꯪꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯏꯁꯩꯒꯗꯤ ꯕꯣꯂꯤꯋꯨꯗꯀꯤꯒꯨꯝꯕꯒꯗꯤ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏꯀꯣ ꯈꯨꯗꯛ ꯈꯨꯗꯛꯇ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ ꯍꯦꯜꯂꯣ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟꯅ ꯆꯟꯈꯣꯟꯕꯗ ꯍꯦꯜꯂꯣ ꯇꯧꯔꯛꯑꯦ
हेलो ब्यूटी क्वीन, वेलकम। आप कहाँ से हो? तोमथिन लाए ब्यूटी क्वीन, आप कहाँ से हो? ओके ब्यूटी क्वीन, आप हिंदी बोलते हो। मैं आसाम से हूँ ब्यूटी क्वीन। बहुत सुंदर आईडी है आपका। मैं दुबई से हूँ। वाओ, दुबई बहुत बढ़िया, बहुत सुंदर जगह है। हमें भी कभी मौका मिले तो ज़रूर आना चाहूँगी। ꯆꯪꯈꯣꯟꯕꯅ 54 ꯁꯕ ꯁꯨꯖꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯆꯪꯈꯣꯟꯕ ꯀꯩꯅꯣ ꯇꯧꯁꯦ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ ꯅꯉꯣꯟꯗ ꯀꯧꯔꯛꯏꯗꯣ ꯑꯗꯨꯝ ꯀꯧꯁꯜꯂꯣ ꯑꯗꯣ ꯇꯣꯝꯊꯤꯟ ꯆꯦ ꯅꯨꯡꯉꯥꯏꯔꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯇꯣꯝꯊꯤꯟ ꯆꯦꯗꯤ ꯉꯁꯤ ꯃꯣꯕꯥꯏꯜ ꯀꯨꯏꯔꯦ ꯌꯥꯔꯨꯗꯕ ꯑꯗꯣ ꯉꯁꯤ ꯌꯥꯔꯛꯑꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯤꯀꯨꯞ ꯑꯃ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯌꯥꯕ꯭ꯔꯥ ꯁꯥꯎꯟ ꯀꯩꯀꯥ ꯍꯥꯏꯅ ꯃꯣꯕꯥꯏꯜꯁꯦ ꯆꯦꯛ ꯇꯧꯔꯛꯏꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯇꯣꯝꯊꯤꯟ ꯀꯨꯏꯔꯦꯀꯣ ꯎꯗꯕ ꯑꯩꯅ ꯑꯦꯜꯕꯤꯁꯨ ꯇꯣꯏꯅ ꯊꯥꯗꯕꯅꯤꯅ ꯑꯗꯨꯒ ꯆꯪꯈꯣꯟꯕꯅ जियो ब्यूटी हाय है जियो ब्यूटी आप आपका चैनल है क्या? आपका चैनल है तो आप यहाँ पे जो चनखोनबा है तोमथिन है सबको आप ज्वाइन कर सकते हो। आप चाहे तो आप बोल दीजिए मुझे, मैं आपको ब्लू दूंगी। ꯆꯪꯈꯣꯟꯕꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯟꯁꯦꯛ ꯇꯧꯈ꯭ꯔꯦ, ꯊꯝꯁ ꯑꯞ ꯇꯧꯈ꯭ꯔꯦ, ꯋꯦꯜꯀꯝ ꯇꯧꯈ꯭ꯔꯦ। ब्यूटी क्वीन उप्स मैसेज डिलीट मत कीजिए प्लीज़। ꯆꯪꯈꯣꯟꯕꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ, ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯆꯪꯈꯣꯟꯕ ꯁꯕ ꯇꯧꯕꯤꯔꯛꯑꯣ, ꯁꯕ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯌꯦ꯫ ꯑꯣꯀꯦ ꯑꯣꯀꯦ ꯇꯣꯝꯊꯤꯟ, ꯑꯩ ꯆꯪꯈꯣꯟꯕꯗ ꯕ꯭ꯂꯨ ꯄꯤꯒꯦꯀꯣ, ꯅꯣꯏ ꯑꯅꯤ ꯇꯧꯅꯧ꯫ ꯇꯣꯝꯊꯤꯟ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏ, ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯆꯦꯁꯨꯁ ब्लू पिरओ। ओके तोमथिन ओइना पिरगेको। तोमथिन नुंगाइरिब्रो? नुंगाइरिबो नंबो? चनखोनबा मणिपुरदगी हाय, दुगा कइनोसे ब्यूटी क्वीन से मैसेज कए यामना। ब्यूटी क्वीन प्लीज लेट मत मैसेज। चनखोनबा तोमथिन होय होय तौजगे सोइदना हाय। चनखोनबा सपोर्ट तौमिनसे हाय, तोमथिनना सपोर्ट तौमिनसिको। कोई सपोर्ट तौद्रदी वाई। चंखोनबना तोमथिन तौजखरे हाय। तोमथिन चंखोनबना सपोर्ट तौरी नंग हल्लुरनो दोइदि अइन तोमथिनददि ब्लू पीबने। कइनोना चंखोनबना हजिक तौ तागदि कोना हन्नारो। तोमथिन ब्लू लाए। चंखोनबना तोमथिन लाब्रो येंगो हाय। तोमथिन नंगोंदा सब तौखरे, अमता येंगो लाबो ओइना। ꯑꯗꯣ ꯃꯤ ꯂꯩꯔꯝꯃꯤꯁꯤꯡ ꯍꯤꯟꯗꯤ ꯉꯥꯡꯕ ꯃꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯑꯃꯨꯛꯇ ꯃꯥꯡꯈ꯭ꯔꯒ ꯑꯅꯤ ꯈꯛꯇꯪꯒ ꯁꯣ ꯇꯧꯔꯒ ꯂꯩ, ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩ꯫ ꯇꯣꯝꯊꯤꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ, ꯅꯨꯡꯉꯥꯏꯒꯗꯅꯤ꯫ ꯇꯣꯝꯊꯤ ꯅꯪ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕꯣ? ꯆꯪꯈꯣꯟꯕ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ꯫ ꯆꯟꯈꯣꯟꯕꯩ ꯃꯤꯡꯁꯦ ꯁꯥꯊꯤꯅ ꯆꯪꯈꯣꯜꯂꯤꯀꯣ꯫ ꯆꯪꯈꯣꯟꯕ ꯑꯣꯏꯟꯀꯤ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯆꯟꯈꯣꯟꯕ ꯍꯥꯏꯅ ꯀꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯔꯤꯌꯦꯜ ꯅꯦꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯇꯣꯉꯥꯟꯅ? ꯑꯩꯁꯨ ꯍꯤꯟꯗꯤ ꯍꯩꯖꯗꯦ ꯍꯥꯏ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯃꯤꯒꯤ ꯃꯃꯥꯔꯣꯜꯕꯨ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯄꯉꯥꯡꯇ ꯉꯥꯡꯁꯜꯂꯨ, ꯍꯤꯟꯗꯤ ꯋꯥꯂꯥ ꯂꯥꯛꯑꯁꯨ꯫ ꯃꯤꯒꯤ ꯃꯃꯥꯔꯣꯜ ꯉꯥꯡꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ꯫ ओ ब्यूटी क्वीन आप कहाँ से हो? चनखोनबा है। चनखोनबा आप प्लीज़ ब्यूटी क्वीन को आप एक बार फोकस कर दीजिए। ब्यूटी क्वीन आपको पूछ रही है आप कहाँ से हो। चनखोनबा अमता कनो तौबियोने, खतंग मांगोंदा अमता इंटरेस्ट पिसनबियो, हाइदि मा कदाइगिनो नंगोंदा जाम कन्ना हंजरी। ब्यूटी क्वीन आप तो बहुत सुंदर हो, क्या क्या खाते हो? सुंदर होने के लिए हमें भी थोड़ा शेयर कीजिए। चंखोमना रियल नेमसु लइये, लेम्बा कौजइये, फजइये, फजई। तोमथिन ओ हाय, तोमथिन नुपीसे कौसल्लो, दुगा चंखोमना ꯑꯩ ꯍꯤꯟꯗꯤ ꯍꯩꯇꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯍꯩꯇꯦ ꯍꯥꯏꯔꯣ ꯍꯩꯔꯦ ꯍꯥꯏꯔꯣ?
ꯄꯉꯥꯡꯇ ꯉꯥꯡꯁꯤꯜꯂꯣ ꯇꯣꯝꯊꯤꯟ ꯍꯩꯔꯝꯗꯣꯏꯅꯦ ꯇꯣꯝꯊꯤꯟ ꯗꯤꯜꯂꯤꯗ ꯂꯩꯕꯅꯤ ꯇꯣꯝꯊꯤꯟ ꯆꯟꯀꯣꯟꯕꯅ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯇꯣꯝꯊꯤꯟ ꯇꯧꯊꯔꯛꯑꯦ ꯇꯨ ꯕ꯭ꯌꯨꯇꯤ ꯅꯃꯁꯇꯦ 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 ꯍꯩꯔꯦ ꯍꯥꯏꯕ ꯍꯥꯏ ꯑꯣꯀꯦ ꯍꯩꯔꯦ ꯍꯥꯏꯕ ꯃꯨझे हिंदी आता है ꯃꯨझे ꯍꯤꯟꯗꯤ ꯑꯥꯇꯥ ꯍꯦ ꯍꯥꯏꯕ ꯅꯪꯅ ꯍꯩꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯪꯅ ꯁꯥꯟꯅ ꯂꯩꯔꯝ ꯇꯣꯛꯀꯅꯤꯀꯣ ꯑꯣ ꯍꯩꯇꯦ ꯍꯥꯏꯕꯀꯣ ꯃꯨझे हिंदी नहीं आता हिंदी मालूम नहीं है हाइदꯨꯕ मुझे हिंदी मालूम नहीं है हाइना ब्यूटी क्वीन हेलो हाय तोमथिन की रिप्लाई पे ब्यूटी क्वीन हेलो अच्छा ब्यूटी क्वीन आप ये बता दो कि दुबई में सबसे सुंदर क्या चीज़ है दुबई का लोग तो सुंदर है ही पर दुबई में उससे भी ज़्यादा क्या चीज़ सुंदर होता है संगम हाइती है दुगा संगम बना जियो ब्यूटी प्लीज टेल इंग्लिश लैंग्वेज इंग्लिश तंगांग रो अदुगा ꯇꯣꯝꯊꯤꯟꯅ ꯅꯣꯛꯊꯔꯦ ꯇꯣꯝꯊꯤꯟ ꯀꯩꯗꯧꯔꯒꯦꯕ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯆꯪꯒꯣꯟꯕ ꯇꯣꯝꯊꯤꯟꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯔꯅꯤ ꯀꯨꯏꯔꯦ ꯐꯪꯅꯕ ꯑꯗꯣ ꯃꯥꯁꯨ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯏꯄ꯭ꯋꯥ ꯅꯤꯄꯥ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤꯁꯨ ꯆꯦꯁꯨ ꯆꯟ ꯍꯦꯛꯇ ꯀꯧꯔꯦ ꯇꯣꯝꯊꯤꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯤꯟꯗꯤ ꯂꯣꯟꯅꯕꯤꯌꯣ हिंदी लोंचलो माँ हिंदी लोले Chankomen, you beauty. What any problem? Please tell me. Please tell you ask me. Ay, Tomdin che chicken chare as hauni ko. Hauni tomdin ado nuja sabi lam hindengano. Ako'y nahan chicken morok sana char budai hidak chanari. Sajibu mapanse. Dum ahanjing hanabjo hanabni. Sajibu mapanse ismay karan neta taiba. ꯆꯦꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯦ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯊꯣꯡꯉ ꯂꯩꯔꯦ ꯆꯥꯗ꯭ꯔꯤ ꯇꯣꯝꯊꯤꯟ ꯆꯤꯆꯦꯒꯤ ꯀꯩꯅꯣꯁꯦ ꯃꯤꯁꯦ ꯌꯥꯝ ꯇꯣꯟꯗ꯭ꯔꯣ ꯃꯤꯁꯤꯒ ꯑꯗꯨꯗꯤ ꯂꯥꯏꯛꯀꯁꯦ ꯑꯍꯨꯝꯇꯪ ꯄꯤꯌꯨꯕ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ ꯍ꯭ꯋꯥꯠ ꯏꯁ ꯌꯣꯔ ꯅꯦꯝ ꯆꯟꯈꯣꯟꯕ ꯍꯥꯏ चंखोनबा आपको पूछ रहे हैं ब्यूटी क्वीन ने व्हाट इज योर नेम चंखोनबा है ꯇꯣꯝꯊꯤꯟꯁꯦ ꯌꯦꯡꯅꯤꯡꯃꯟꯗꯅ ꯆꯥꯛꯏꯅꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯇꯣꯝꯊꯤꯟ ꯌꯦꯡꯅꯤꯡꯃꯟꯗꯅ ꯆꯥꯛꯏꯅꯦ ꯒ꯭ꯌꯥꯟ ꯇꯥ ꯆꯪꯉꯛꯏꯅꯦ ꯍꯥꯏꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯣꯝꯊꯤꯟ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯨꯡꯊꯤꯜꯋꯥꯏꯗ ꯍꯥꯄꯛꯄ ꯌꯥꯏꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯤꯟꯕꯁꯦ ꯇꯜꯂꯦ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣ ꯅꯣꯛꯏꯁꯦꯅ ꯅꯪ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯃꯊꯛꯇ ꯏꯁꯦ ꯒ꯭ꯌꯥꯟ ꯇꯥ ꯉꯝꯗ꯭ꯔꯦ ꯌꯦꯡꯅꯤꯡꯃꯟꯅ ꯆꯪꯉꯛꯏꯅꯦ ꯍꯥꯏ ꯑꯦꯜꯕꯤꯗ ꯆꯪꯉꯛꯄ ꯌꯥꯏꯔꯣ ꯆꯪꯈꯣꯟꯕꯅ ꯑꯩꯗꯤ ꯃꯩꯇꯩ ꯄꯣꯔꯣꯝ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯂꯣꯀꯦꯜ ꯐꯤꯁ ꯑꯣꯏꯅ ꯆꯥꯖꯔꯦ ꯌꯣꯡꯆꯥꯛꯁꯨ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗ ꯍꯧꯖꯕꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅ ꯃꯔꯣꯟ ꯑꯃ ꯍꯥꯎꯔꯤꯕ ꯍꯥꯏ ꯀꯥꯟꯅꯗꯦꯀꯣ ꯍꯥꯏ ꯑꯁ ꯆꯪꯈꯣꯟꯕꯒꯤꯁꯦ ꯃꯤꯒꯤ ꯇꯤꯟ ꯇꯥꯍꯜꯂꯛꯄ ꯃꯥꯜꯂꯤꯀꯣ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯆꯪꯈꯣꯟꯕ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯉꯥ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯕ ꯉꯥ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯂꯥꯛꯑꯦ ꯅꯦꯅꯦꯅ 4 ꯂꯥꯏꯛ ꯁꯨꯁꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯅꯦꯅꯦꯅ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯅꯦꯅꯦ
ꯇꯣꯝꯊꯤꯅ ꯍꯥꯞꯄꯛꯑꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯔꯒꯦ ꯍꯥꯏꯌꯦ ꯑꯁ ꯅꯨꯄꯥꯇꯅꯤ ꯍꯥꯞꯄꯛꯑꯒꯦꯀꯣ ꯑꯗꯣ ꯈꯔ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏ ꯉꯁꯤ ꯉꯝꯗ꯭ꯔꯒꯅ ꯍꯌꯦꯡꯗꯤ ꯁꯤꯌꯣꯔ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯅꯣꯏ ꯏꯕꯥꯅ ꯌꯦꯟ ꯊꯣꯡꯕꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯀ꯭ꯌꯨ&ꯑꯦ ꯑꯃ ꯂꯩꯌꯦꯕꯀꯣ ꯀ꯭ꯌꯨ&ꯑꯦꯗꯨꯅꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯀ꯭ꯌꯨ&ꯑꯦꯗꯣ ꯑꯩ ꯕ꯭ꯂꯣꯛꯇꯣ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯑꯗꯣ ꯍꯥꯄꯛꯀꯦ ꯑꯗꯨꯒ ꯆꯪꯈꯣꯟꯕꯅ ꯖ꯭ꯌꯨ ꯕ꯭ꯌꯨꯇꯤ ꯃꯥꯏ ꯅꯦꯝ ꯏꯁ ꯂꯦꯝꯕ ꯑꯅꯗꯔ ꯅꯦꯝ ꯏꯁ ꯆꯪꯈꯣꯟꯕ ꯍꯥꯏ ꯖ꯭ꯌꯨ ꯕ꯭ꯌꯨꯇꯤ ꯆꯪꯈꯣꯟꯕ ꯔꯤꯌꯦꯜ ꯅꯦꯝ ꯏꯁ ꯂꯦꯝꯕ ꯑꯗꯨꯒ ꯑꯇꯣꯝꯇꯤꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯁꯥꯕꯤ ꯂꯥꯛꯑꯦ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯁꯦ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯍꯜꯂꯕꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯅ ꯐꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯇꯣꯝꯊꯤꯟ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯆꯥꯔꯦ ꯍꯥꯏꯌꯦ ꯅꯦꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩ ꯆꯪꯈꯣꯟꯕꯅ ꯇ꯭ꯔꯤꯄꯨꯔꯥ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯦ ꯃꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯦ ꯑꯁ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯆꯪꯈꯣꯟꯕ ꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯇꯣꯝꯊꯤꯟ ꯑꯩ ꯁꯤ ꯇꯥꯔꯦ ꯉꯁꯥꯏꯗꯩ ꯃꯥꯅ ꯃꯃꯤꯡꯁꯦ ꯍꯪꯉꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯦ ꯑꯗꯨꯒ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ ꯖ꯭ꯌꯨ ꯕ꯭ꯌꯨꯇꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯊꯦꯡꯛ ꯌू ꯖ꯭यू ब्यूटी क्वीन प्लीज लाइक कर दो प्लीज़ लाइक कर दो अपने दीदी के चैनल को और फिर चैनल पे भी सपोर्ट करके जाइएगा सब कर दीजिएगा बस ऐसे न्यू फ्रेंड करके स्वीट कमेंट एक्सो दो अदुगा ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯂꯩꯁꯥꯕꯤꯁꯦ ꯑꯦꯜꯕꯤ ꯀꯣꯏꯕꯗ ꯋꯥꯔꯦ ꯍꯥꯏ ꯅꯦꯅꯦꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯦꯜꯕꯤ ꯀꯣꯏꯕꯗ ꯋꯥꯔꯕꯣ ꯅꯠꯇ꯭ꯔꯒ ꯑꯦꯜꯕꯤ ꯆꯥꯔꯕ ꯍꯥꯏꯕ ꯇꯣꯝꯊꯤꯟꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯅꯦꯅꯦ ꯈꯔ ꯋꯥ ꯇꯥꯏ ꯈꯔ ꯋꯥ ꯇꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯡꯒꯠꯂꯣ ꯋꯥꯗꯅꯕ ꯅꯦꯅꯦ ꯍꯣꯏꯗꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ ꯈꯔ ꯁꯣꯏꯔꯁꯨ ꯁꯣꯏꯒꯦ ꯁꯣꯏꯖꯁꯅꯨ ꯃꯤꯅ ꯅꯣꯛꯅꯤꯡꯒꯗꯕ ꯈꯔ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯡꯒꯠꯂꯣ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯝ ꯈꯔ ꯑꯍꯜꯅ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯦꯕ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯍꯣꯏ ꯆꯪꯈꯣꯟꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯍꯥꯏꯌꯦ ꯅꯦꯅꯦ ꯀꯩꯅꯣ ꯇꯧꯔꯕꯣ ꯆꯪꯈꯣꯟꯕꯁꯦ ꯍꯥꯟꯅꯗꯩ ꯐꯪꯅꯈ꯭ꯔꯕꯣ ꯁꯞꯄꯣꯔꯠ ꯂꯩꯅꯕ꯭ꯔꯣ ꯂꯩꯅꯗꯗꯤ ꯅꯦꯅꯦꯗ ꯕ꯭ꯂꯨ ꯂꯩ ꯑꯝꯇ ꯇꯧꯁꯟꯕꯤꯔꯣ ꯑꯗ ꯆꯪꯈꯣꯟꯕꯗ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯃꯥ ꯑꯅꯧꯕ ꯍꯥꯡꯖꯕꯅꯦ ꯍꯥꯏꯌꯦ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯇ꯭ꯔꯤ ꯍꯥꯏ ꯀꯩꯅꯣꯅ ꯆꯪꯈꯣꯟꯕꯅ ꯍꯌꯦꯡ ꯍꯟꯖꯔꯛꯑꯅꯤ ꯆꯪꯈꯣꯟꯕ ꯍꯌꯦꯡ ꯍꯟꯕꯤꯌꯨꯀꯣ ꯉꯁꯤ ꯁꯞ ꯇꯧꯅꯔꯗꯤ ꯈꯨꯗꯛ ꯈꯨꯗꯛꯇ ꯍꯟꯕꯗꯣ ꯃꯥꯡꯕꯅꯤ ꯑꯗꯨꯒ ꯆꯪꯈꯣꯟꯕꯅ ꯖ꯭ꯌꯨ ꯕ꯭ꯌꯨꯇꯤ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯁꯤꯔꯦ ꯑꯩ ꯅꯔꯣꯟ ꯏꯔꯣꯟ ꯊꯥꯏꯕ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯈꯪꯗꯦ ꯀꯔꯤ ꯕꯥꯕꯨ ꯑꯣꯏꯔꯤꯒꯣ ꯇꯣꯝꯊꯤꯟ ꯅꯪ ꯁꯦꯟꯅꯔꯣ ꯇꯣꯝꯊꯤꯟ ꯅꯪ ꯁꯦꯟꯅꯖꯔꯣ ꯄꯤꯊꯣꯛꯑꯦ ꯑꯥꯏ ꯂꯚ ꯌꯨꯒ ꯍꯥꯏꯖꯤꯜꯂꯛꯏꯕꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯤꯅ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯕꯅꯦ ꯑꯗꯨꯅꯅꯦ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯌꯥꯝ ꯅꯣꯛꯂꯛꯀꯗꯣꯔꯤꯀꯣ ꯉꯁꯥꯏꯗꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯂꯥꯁꯇ ꯆꯪꯈꯣꯟ ꯇ꯭ꯔꯤꯄꯨꯔꯥ ꯃꯩꯇꯩ ꯍꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯀꯥꯏꯗꯦ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏ ꯇꯣꯝꯊꯤꯟ ꯅꯣꯛꯄꯗ ꯋꯥꯟꯊꯔꯦ ꯑꯩ ꯅꯣꯛꯆꯔꯤ ꯀꯟꯅ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯗꯣ ꯆꯪꯈꯣꯟꯕꯗ ꯁꯞ ꯇꯧꯕ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯁꯞ ꯇꯧꯕ ꯆꯠꯂꯒꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯟꯕꯤꯌꯣ ꯍꯣꯔꯦꯟ ꯅꯠꯇꯦ ꯍꯌꯦꯡ ꯌꯥꯝ ꯅꯣꯛꯑꯅꯨ ꯇꯣꯝꯊꯤꯟ ꯍꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯑꯣꯛꯁꯜꯂꯣ ꯅꯨꯄꯤꯁꯦ ꯃꯥ ꯇꯣꯝꯊꯤꯟ ꯃꯁꯛ ꯑꯝꯇ ꯌꯦꯡꯉꯨ ꯃꯥꯏ ꯑꯥꯏꯗꯤꯁꯦ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯇꯥꯏꯅꯦ ꯏꯆꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯇꯣꯝꯊꯤꯟ ꯑꯩ ꯌꯨꯝꯗ ꯂꯩꯅꯦ ꯂꯩꯕꯕꯨꯗꯤ ꯑꯩ ꯌꯨꯝꯗ ꯂꯩ ꯌꯨꯝ ꯍꯥꯏꯗꯤ ꯗꯤꯜꯂꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯌꯨꯝ ꯊꯣꯛꯇ꯭ꯔꯤꯗ ꯅꯪ ꯂꯩꯔꯤꯕꯣ ꯗꯤꯜꯂꯤꯗ
ꯂꯩꯔ ꯍꯥꯏꯖꯟꯅꯩꯔ ꯍꯥꯏꯔꯣ ꯆꯠꯈꯤꯅꯨ ꯆꯠꯈꯤꯅꯨ ꯁꯤ ꯑꯗꯨꯝ ꯂꯩꯔꯨ ꯆꯠꯈꯤꯅꯨ ꯀꯩ ꯀꯥꯟꯅꯒꯦ ꯅꯪꯕꯨ ꯒꯦꯝꯗꯣ ꯁꯥꯟꯅꯔꯒ ꯀꯣꯃꯦꯟ ꯆꯞ ꯂꯥꯎ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯦ ꯅꯣꯏ ꯑꯅꯤ ꯅꯣꯛꯄ ꯂꯣꯏꯗ꯭ꯔꯕꯣ ꯇꯣꯝꯊꯤꯟ ꯑꯃꯨꯛꯇꯪ ꯂꯥꯏꯚ ꯊꯥꯔꯣ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯕ ꯇꯥꯅꯕ ꯑꯁ ꯆꯪꯈꯣꯟꯗ ꯉꯁꯥꯏꯗꯤ ꯀꯣꯃꯦꯟ ꯂꯩꯔꯝꯃꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯣꯃꯦꯟ ꯂꯥꯛꯇꯦꯅ ꯈꯜꯂꯤꯁꯦ ꯆꯪꯈꯣꯟꯕꯅ ꯖꯤꯌꯨ ꯕ꯭ꯌꯨꯇꯤ ꯑꯩꯅ ꯅꯣꯏꯒꯤ ꯂꯣꯟ ꯈꯪꯖꯔꯝꯃꯒꯗꯤ ꯐꯒꯗꯕꯅꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯔꯣꯟ ꯏꯔꯣꯟ ꯊꯥꯏ ꯃꯥꯏ ꯊꯥꯏ ꯃꯥꯏ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯈꯪꯗꯦ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯃꯤꯑꯣꯏꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯔꯣꯟ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯔꯣꯟꯁꯤꯗꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯈꯪꯉꯦꯕ ꯅꯠꯇ꯭ꯔꯥ ꯇꯣꯝꯊꯤꯅ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯃꯥꯜꯂꯤꯗ ꯈꯪꯗꯦꯕꯣ ꯇꯣꯝꯊꯤꯟ ꯃꯥꯏꯁꯦ ꯐꯥꯔꯁ ꯑꯦꯠ ꯂꯞ ꯁꯥꯏꯠ ꯀꯩꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯀ꯭ꯔꯁꯀ ꯑꯣꯏꯖꯔꯤꯅꯤꯒ ꯆꯪꯈꯣꯟꯕꯗ ꯃꯥꯅ ꯉꯁꯥꯏꯗꯩ ꯂꯥꯛꯄꯗꯩ ꯍꯪꯖꯔꯤꯅꯤ ꯑꯃꯨꯛꯀ ꯆꯠꯈꯔꯦ ꯑꯃꯨꯛꯀ ꯂꯥꯛꯄꯁꯨ ꯌꯥꯏ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯥꯁꯦ ꯍꯪꯉꯤꯅꯦꯕ ꯆꯦ ꯑꯩꯗꯤ ꯒꯋꯥꯗ ꯑꯣꯏꯅ ꯆꯠꯂꯦꯗ ꯍꯥꯏꯅ ꯍꯥꯏ ꯑꯣ ꯒꯋꯥꯗꯁꯨ ꯁꯥꯏ ꯍꯥꯏꯕꯅꯤ ꯀꯨꯏꯔꯦꯗ 3 months ꯁꯨꯔꯦ ꯒꯋꯥꯗ ꯂꯩꯕ ꯍꯥꯏ ꯇꯣꯝꯊꯤꯟ ꯀꯩꯅꯣ ꯇꯧꯀꯣ ꯅꯣꯏꯗꯤ ꯅꯨꯄꯥ ꯃꯆꯥꯅꯤꯅ ꯌꯨꯇꯨꯕꯇ ꯃꯇꯝ ꯈꯛꯇꯪ ꯁꯪꯕꯗ ꯁꯥꯊꯤꯅ ꯐꯣꯀꯁ ꯇꯧꯀꯣ ꯌꯨꯇꯨꯞꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯍꯣꯠꯅꯕꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯗꯣ ꯍꯣꯠꯅꯕ ꯀꯜꯂꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯏꯟꯀꯝ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯂꯧꯅꯕ ꯇꯧ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯐꯦꯃꯤꯂꯤ ꯄꯨꯔꯕꯅꯤꯅ ꯃꯇꯝꯁꯨ ꯈꯔ ꯆꯪꯉꯦ ꯗꯥ ꯒꯨꯔꯗꯤꯞ ꯂꯥꯛꯑꯦ ꯗꯥ ꯒꯨꯔꯗꯤꯞ ꯂꯥꯏꯗꯟ ꯗꯥ ꯒꯨꯔꯗꯤꯞ ꯑꯩ ꯅꯪ ꯉꯔꯥꯡ ꯀꯅꯥꯅꯣꯝꯒꯤ ꯌꯨꯝꯗ ꯎꯔꯝꯃꯤ ꯅꯪ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯅꯪꯅ ꯃꯤꯒꯤ ꯀꯣꯃꯦꯟꯗꯣ ꯀꯔꯤꯅꯣꯕ ꯍꯥꯏꯍꯧꯔꯤꯗꯣ ꯇꯣꯝꯊꯤꯟ ꯂꯩ ꯂꯥꯏꯛ ꯊꯥꯔꯛꯀꯦ ꯀꯣꯏꯕ ꯆꯠꯄ ꯀꯥꯟꯗ ꯆꯦ ꯊꯥꯔꯛꯑꯣ ꯀꯣꯏꯕ ꯆꯠꯇ꯭ꯔꯁꯨ ꯁꯨꯝ ꯊꯥꯔꯛꯑꯣ ꯁꯪꯕꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯨꯄꯤꯁꯦ ꯂꯩꯌꯦꯅ बाय बाय गुड आफ्टरनून क्वीन क्यों रहो थोड़ा टाइम आप चैनल को सपोर्ट करके जाइएगा ओके आप चंदखोनबा को भी आप सब करना स्क्रीनशॉट लेके आप सर्च करके उसको सब करना उसका भी चैनल है अभी वीडियो अपलोड नहीं हुआ वीडियो अपलोड हो जाएगा तो आपको उसको भी देखने का मौका मिलेगा हैव ए गुड डे ब्यूटी क्वीन थैंक यू फॉर कमिंग ꯑꯗꯩꯗꯤ ꯇꯣꯝꯊꯤꯟꯅ ꯅꯥꯏꯁ ꯅꯥꯏꯁ ꯍꯥꯏꯅ ꯂꯞ ꯄꯤꯔꯦ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯄꯦꯂꯦꯝꯂꯦꯠꯀꯤꯗꯔꯣ ꯀꯅꯥꯅ ꯄꯦꯂꯦꯝꯂꯦꯠ ꯍꯥꯏꯕꯣ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯄꯦꯂꯦꯝꯂꯦꯠ ꯊꯦꯡꯅꯗ꯭ꯔꯤ ꯗꯥꯒꯨꯔꯗꯤꯞ ꯀꯔꯝꯕ ꯑꯥꯏꯗꯤꯅꯣ ꯁꯤꯅ ꯗꯥꯒꯨꯗꯤꯟ ꯑꯩ ꯍꯤꯟꯗꯤ ꯈꯪꯗꯦꯀꯣ ꯇꯧꯔꯦ ꯑꯗꯨ ꯗꯥꯒꯨꯗꯤꯟꯒꯤ ꯑꯩ ꯍꯤꯟꯗꯤ ꯈꯪꯗꯦꯀꯣ ꯍꯥꯏ ꯗꯥꯒꯨꯗꯤꯟꯅ ꯑꯟꯖꯨ ꯀꯆꯥꯒꯤꯗ ꯉꯔꯥꯡ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯂꯥꯏꯐ ꯊꯥꯔꯤꯗꯨꯕꯨ ꯅꯪ ꯅꯌꯥꯗꯣ ꯂꯜꯂꯤꯀꯣ ꯀꯥꯏ ꯃꯤ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ ꯆꯪꯀꯣꯟꯕꯅ ꯖꯤꯌꯨ ꯕ꯭ꯌꯨꯇꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯣꯏꯒꯤ ꯂꯝꯗ ꯂꯥꯛꯄꯤꯌꯨ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯍꯤꯟꯗꯤ ꯍꯩꯇꯕꯅꯤꯅ ꯅꯣꯏꯅ ꯑꯃ ꯉꯥꯡꯅꯤ ꯑꯩꯅ ꯑꯃ ꯉꯥꯡꯅꯤ ꯑꯗꯨꯅ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖꯇ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯥꯏ ꯔꯤꯌꯦꯜꯂꯤ ꯂꯞ ꯌꯨ ꯍꯥꯏ ꯉꯁꯥꯏꯅ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯣ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ
ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯄꯥꯎ ꯐꯥꯎ ꯅꯪꯅ ꯀꯩꯅꯣꯗꯨꯒ ꯔꯦꯁꯄꯣꯟ ꯏꯄꯤ ꯄꯤꯗꯗꯣ ꯃꯥ ꯏꯀꯥꯏꯔꯕ ꯀꯩꯅꯣ जीव ब्यूटी आप हो क्या देखो चंखोनबा आपको बोल रहा है उसको आपका लैंग्वेज मालूम नहीं है उसको हिंदी थोड़ा प्रॉब्लम है इसलिए आपको तुरंत रिप्लाई नहीं दे सकता बोल रहे हैं कि इंग्लिश में एक दूसरे से कम्युनिकेट करेंगे तो वो आपको रिप्लाई कर रहा है रियली लव यू हाइरे तारदी फरे प्रेमतागिदरो हाइब नत्तेदागुदी अदुगा तोमतीना गोवादा फजना साये ब्रो टाइगर होइगा नकनरे हाय ओ ब्रो टाइगर हाइदी तोमथिन टाइगर इज बैक तो आर्मी दे लेबद्रो आइसे गोवादा साइदी जाम हाइबने अदुगा चाम थंगनबा जाम कैन तोरन ओइ मा लेरम्मिको चंगोंबा हराउबने लोरेबा मतलब पार्किंग को ब्यूटी क्वीन आपको चंकुन ने रिप्लाई किया है ही रियली लव्स यू वो हिंदी इतना मालूम नहीं है तो बोल रहे हैं कि इंग्लिश में कम्युनिकेट करेंगे और इसलिए आपको रिप्लाई जल्दी नहीं दे पा रहा है ओके ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯍꯥꯏꯕ ꯏꯕꯥꯅꯤꯗꯤ ꯐꯥꯒꯤ ꯇꯧꯅꯕꯅꯤꯍꯦ ꯁꯥꯎꯅꯗꯕꯅꯤ ꯑꯩ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯏꯁꯨ ꯅꯪꯗꯣ ꯑꯗꯨ ꯑꯗꯨꯒ ꯇꯣꯝꯗꯤ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ब्यूटी ने हेलो हाइना हाइब ब्यूटी बहुत खुश हो गया तोमतीना चेंजूदो वारी सानब नुंगाइबनी तोमतीन चेंजूदो वारी सानब नुंगाइबनी चे तोमतीन चेगी एलबी यावबो नुंगाइत्रो ꯇꯧꯗꯤꯅ ꯑꯟꯖꯨꯅ ꯅꯣꯛꯂꯤꯗꯨꯗꯤ ꯍꯥꯏ ꯍꯣꯏꯕ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯥꯁꯨ ꯑꯦꯜꯕꯤꯗꯣ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯕ ꯑꯩꯒꯁꯨ ꯐꯥꯒꯤ ꯌꯥꯝ ꯇꯧꯅꯩꯌꯦ ꯗꯥꯎꯗꯤ ꯀꯩ ꯃꯊꯦꯜ ꯍꯥꯎꯔꯒꯦ ꯑꯁ ꯇꯧꯊꯔꯦ ꯆꯪꯈꯣꯟꯕ ꯇꯧꯊꯔꯦ ꯖꯤꯎ ꯑꯣ ꯀꯩꯅꯣ ꯇꯧꯕꯀꯣ ꯃꯤ ꯑꯝꯇ ꯀꯧꯔꯛꯑꯝꯕ ꯑꯗꯨꯗꯨꯒꯤ ꯆꯠꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯪꯈꯣꯟ ꯃꯅꯥꯏꯕ ꯌꯨ ꯂꯨꯛ your look smile beautiful your face I really love you please your heart please give me ꯑꯗꯩ ꯗꯥꯒꯨꯗꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯍꯤꯟꯗꯤ ꯈꯪꯗꯕꯅꯤꯅ ꯑꯁ ꯗꯥꯎꯗꯤ ꯁꯥꯟꯅꯔꯅꯨꯁꯦ ꯇꯧꯔꯅꯨꯀꯣ ꯊꯕꯛꯇ ꯂꯩꯔꯦ ꯍꯤꯟꯗꯤ ꯈꯪꯗꯦ ꯀꯥꯏꯅ ꯅꯪꯅ ꯑꯃꯨꯛ ꯈꯥꯏꯖꯟꯗꯅ ꯂꯥꯏꯐꯁꯤꯒ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯀꯣꯕꯤ ꯊꯣꯡꯕ ꯍꯥꯏ ꯀꯣꯕꯤ ꯊꯣꯡꯕ ꯀꯣꯕꯤꯗ ꯆꯥ ꯂꯩꯔꯕꯣ ꯇꯣꯝꯊꯤꯅ ꯍꯣꯏ ꯇꯥꯏꯒꯔꯁ ꯕꯦꯒꯇꯣ ꯑꯣ ꯇꯥꯏꯒꯔꯁ ꯕꯦꯒꯇꯣ ꯑꯁ ꯅꯨꯡꯉꯥꯏꯔꯝꯅꯦ ꯇꯣꯝꯊꯤꯟꯗꯨꯗꯤ ꯃꯩꯇꯩ ꯐꯪꯅꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯆꯥꯕ ꯊꯛꯄ ꯃꯥꯟꯅꯕꯅꯤ लेडी ब्यूटी व्हाट ब्यूटी चंदखोनबा आपको बोल रहे हैं कि आपका फेस स्माइल सब कुछ उसको बहुत पसंद आया आप बहुत ब्यूटीफुल हो आप बहुत सुंदर हो तो आप बोल रहे हैं आपका हार्ट दे के जाना ꯇꯣꯝꯊꯤꯅ ꯅꯨꯡꯉꯥꯏ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯇꯨꯡꯗ ꯉꯁꯤ ꯊꯦꯡꯅꯔꯦ ꯑꯦꯜꯕꯤꯗ ꯍꯥꯏ ꯍꯣꯏ ꯇꯣꯝꯊꯤꯟ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯎꯅꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯤꯡꯁꯤꯡꯉꯛꯄꯅꯤꯀꯣ ꯃꯔꯛ ꯃꯔꯛꯇ ꯑꯁꯤꯗꯗꯤ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯌꯥꯝꯅ ꯑꯦꯜꯕꯤꯗ ꯂꯥꯛꯄ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯣꯃꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯈꯪꯗꯦꯀꯣ ꯂꯨꯝꯃ ꯂꯩꯕꯤꯅꯣ ꯌꯣ ꯆꯪꯈꯣꯟꯕꯅ ꯖꯤꯎ ꯕ꯭ꯌꯨꯇꯤ ꯑꯥꯏ ꯑꯦꯝ ꯁꯤꯔꯤꯌꯁ ꯄ꯭ꯂꯤꯖ ꯒꯤꯞ ꯃꯤ ꯌꯣꯔ ꯍꯥꯔꯠ You and me fast food or restaurant eating coffee and pizza. Oh, no.
ꯇꯣꯝꯊꯤꯟ ꯅꯩꯗ꯭ꯔꯣ ꯆꯟꯈꯣꯟꯗ ꯌꯥꯔꯦ ꯌꯥꯔꯦ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯑꯩꯈꯣꯏꯗꯤ ꯂꯥꯛꯄꯤꯕꯅꯤꯗ ꯅꯣꯏꯅ ꯂꯥꯛꯇꯕꯒꯤ ꯗꯥꯒꯨꯗꯤ ꯇꯧꯅꯨꯗ ꯑꯗꯨꯃꯥꯏꯅ ꯅꯆꯟꯅ ꯍꯦꯛ ꯁꯪꯕ ꯈꯨꯗꯤꯡꯒꯤ ꯂꯥꯛꯆꯕꯅꯤꯀꯣ ꯅꯆꯟꯗꯣ ꯑꯩꯅ ꯑꯦꯜꯕꯤ ꯆꯪꯕ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯊꯨꯡꯅ ꯑꯂꯩꯕ ꯄꯨꯝꯅꯃꯛ ꯆꯪꯉꯤꯗꯨꯗꯤ ꯆꯪꯕ ꯇꯥꯔꯗꯤ ꯐꯖꯅ ꯀꯣꯃꯦꯟꯁꯨ ꯇꯥꯏꯞ ꯇꯧꯔꯒ ꯂꯩꯀꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯗꯤ ꯐꯖꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯣꯠꯅ ꯃꯌꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯆꯪꯉꯒ ꯑꯣꯟ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯀꯥꯅꯦꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯗꯥꯕꯨꯗꯤ ꯍꯣꯏ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯁꯪꯗꯕꯗ ꯂꯥꯛꯄ ꯉꯝꯗꯕ ꯌꯥꯎꯋꯦ ꯑꯗꯨꯒꯤꯅꯤ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤꯗ ꯑꯗꯨ ꯇꯧꯕꯒꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯩꯇꯦ ꯇꯧꯖꯧ ꯗꯥꯒꯨꯗꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯗꯨꯒ ꯑꯒꯨꯅ ꯑꯩ ꯈꯣꯡ ꯁꯥꯜꯂꯛꯂꯦꯗꯣ ꯃꯌꯥꯝ ꯄꯨꯅꯦꯝꯖꯔꯤꯌꯦ ꯏꯅꯥꯎꯁꯨ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯉꯁꯥꯏ ꯋꯥ ꯉꯥꯡꯗ꯭ꯔꯤꯗꯣ ꯆꯤꯆꯦꯅ ꯅꯪ ꯋꯥ ꯉꯥꯡꯉꯣ ꯆꯤꯆꯦ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯪꯅ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯒꯦ ꯅꯪ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯑꯇꯣꯞꯄꯗꯇ ꯔꯤꯄ꯭ꯂꯥꯏ ꯄꯤ ꯂꯩꯌꯦꯕ ꯇꯣꯝꯊꯤꯟꯅ ꯆꯪꯈꯣꯟꯕ ꯕ꯭ꯌꯨꯇꯤꯁꯦ ꯏꯪꯂꯤꯁ ꯈꯪꯗꯕ ꯃꯥꯜꯂꯦꯗꯥꯏ ꯁꯤꯔꯅꯤ ꯑꯩ ꯅꯣꯏ ꯑꯅꯤꯅ ꯔꯦꯁꯇꯨꯔꯦꯟ ꯆꯠꯂꯗꯤ ꯑꯃꯅ ꯏꯪꯂꯤꯁ ꯈꯪꯗꯕ ꯑꯃꯅ ꯍꯤꯟꯗꯤ ꯈꯪꯗꯕ ꯁꯤ ꯇꯥꯔꯦ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠꯀ ꯄꯨꯡꯆꯥꯏ ꯆꯥꯏ ꯇꯣꯝꯊꯤꯟꯅ ꯑꯒꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯖꯣꯏ ꯇꯧꯔꯒ ꯃꯌꯥꯝ ꯅꯣꯛꯄꯁꯤꯗ ꯅꯣꯛꯁꯤ ꯌꯥꯏ ꯑꯒꯨꯅ ꯄ꯭ꯔꯣꯒꯥꯝ ꯂꯩ ꯂꯣꯏꯁꯤꯜꯂꯤꯀꯣ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯑꯒꯨ ꯑꯗꯨꯒ ꯗꯥꯕꯨꯗꯤꯟ ꯍꯣꯏꯗ ꯅꯪ ꯂꯥꯟꯖꯔꯣ ꯌꯥꯔꯦ ꯏꯁ ꯅꯪ ꯂꯥꯟꯖꯔꯣ ꯌꯥꯔꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯨꯡꯅ ꯆꯨꯝꯕ ꯃꯆꯟꯅ ꯂꯥꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯗꯥꯕꯨꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯗꯣ ꯈꯔ ꯃꯣꯕꯥꯏꯜꯁꯨ ꯌꯥꯔꯨꯗ꯭ꯔꯦ ꯍꯞꯇꯥ ꯑꯃꯔꯣꯝ ꯃꯣꯕꯥꯏꯜ ꯌꯥꯔꯨꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯈꯛ ꯊꯥꯔꯛꯄꯗꯣ ꯌꯥꯕ ꯌꯥꯗꯕꯣꯏ ꯇꯧꯕ ꯄꯥꯏꯅꯗꯕ ꯇꯦꯕ꯭ꯂꯦꯠ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯉꯥꯡꯒꯤ ꯕꯥꯏꯖꯨꯁꯀꯤꯗ ꯂꯧꯕ ꯑꯗꯨ ꯇꯦꯕ꯭ꯂꯦꯠꯇꯣ ꯌꯥꯝꯃꯟꯅ ꯃꯣꯕꯥꯏꯜ ꯑꯝꯇ ꯂꯩꯇꯕꯗꯣ ꯍꯥꯞꯆꯤꯟꯕꯅꯦꯕ ꯑꯗꯨꯁꯨ ꯂꯥꯏꯚ ꯊꯥꯔꯒ ꯃꯤꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯕ ꯑꯗꯨꯅꯤ ꯗꯥꯎꯗꯤ ꯑꯗꯨ ꯃꯣꯕꯥꯏꯜꯗꯣ ꯍꯌꯦꯡ ꯉꯁꯤꯗ ꯄꯨꯔꯛꯏꯌꯦ ꯑꯗꯨꯒ ꯑꯒꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯌꯦ ꯗꯥꯒꯨꯗꯤꯞꯅ ꯑꯒꯨ ꯍꯧꯖꯤꯛꯇꯒꯤ ꯄ꯭ꯔꯣꯒꯥꯝ ꯆꯠꯇꯣꯏꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏ ꯀꯩ ꯄ꯭ꯔꯣꯒꯥꯝꯅꯣ ꯗꯥꯒꯨꯗꯤꯞ ꯁꯥꯁꯦ ꯁꯥꯈ꯭ꯔꯁꯤꯒ ꯃꯁꯤ ꯉꯥꯡꯁꯦ ꯑꯒꯨ ꯑꯩꯗꯤ ꯀꯣꯂꯝꯅꯤ ꯀꯥꯡꯁꯣꯏ ꯆꯤꯟꯗꯝꯂꯛꯂꯦ ꯍꯥꯏ ꯇꯧꯁꯤ ꯌꯦꯡꯉꯣ ꯑꯒꯨ ꯀꯣꯂꯝꯅꯤ ꯍꯥꯏꯁꯦ ꯀꯣꯝꯄ꯭ꯔꯦꯛꯂꯣ ꯄꯨꯈ꯭ꯔꯤꯗ ꯍꯧꯕ ꯖꯥꯠꯇꯣ ꯑꯗꯨ ꯖꯤꯌꯨ ꯕ꯭ꯌꯨꯇꯤꯅ जीयू ब्यूटी आपको पूछ रही है रेस्टोरेंट जाने के लिए कौन बने अभी आपको क्या ख्याल है वो बता दो ꯑꯗꯨꯒ ꯑꯥꯒꯨꯅ ꯁ꯭ꯀꯨꯜꯒꯤꯅꯤ ꯄ꯭ꯔꯣꯒꯥꯝ ꯍꯥꯏ ꯑꯣꯀꯦ ꯑꯥꯒꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯗꯤ ꯆꯠꯊꯣꯛꯑꯣ ꯀꯩ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯣꯏꯔꯣ ꯁꯥꯔꯤ ꯁꯦꯠꯇꯣꯏꯔꯣ ꯐꯅꯦꯛ ꯁꯦꯠꯇꯣꯏꯔꯣ ꯇꯣꯝꯊꯤꯟꯅ ꯕ꯭ꯌꯨꯇꯤꯒꯤ ꯏꯪꯂꯤꯁ ꯔꯤꯄ꯭ꯂꯥꯏ ꯐꯖꯕ ꯑꯝꯇ ꯎꯗ꯭ꯔꯤ ꯇꯣꯝꯊꯤꯟꯗꯤꯕꯣ ꯑꯩ ꯁꯤꯔꯦ ꯃꯥꯁꯨ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯪꯗꯕꯩꯅꯦꯅ ꯍꯥꯏꯔꯛ ꯇꯥꯔꯦ ꯑꯩ ꯑꯦꯜꯂꯤ ꯌꯥꯎꯕꯗꯤ ꯑꯋꯥꯕ ꯀꯥꯎꯕꯅꯦ ꯑꯗꯨꯅ ꯑꯥꯒꯨꯅ ꯄꯟꯊꯧꯒ ꯄꯂꯦꯝꯒ ꯑꯩꯒꯅꯦ ꯍꯥꯏ ꯍꯣꯏ ꯂꯦꯡꯕꯤꯔꯨꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ ꯇꯣꯝꯊꯤꯟꯅ ꯆꯟꯈꯣꯟꯕ ꯕ꯭ꯌꯨꯇꯤꯒꯤ ꯗꯤ ꯄꯤ ꯐꯖꯩ ꯃꯨꯕꯗ ꯌꯥꯎꯏ ꯍꯣꯏ ꯃꯣꯏꯁꯦ ꯃꯨꯔꯒ ꯔꯥꯁꯤꯗꯤ ꯌꯥꯝ ꯂꯩꯕꯅꯤ ꯃꯨꯕꯗ ꯂꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏ ꯑꯗꯨꯒ ꯆꯟꯈꯣꯟꯕꯅ ꯃꯨꯔꯁꯨ ꯃꯒꯨꯟ ꯂꯩꯔꯗꯤ ꯌꯥꯏꯀꯣ ꯆꯟꯈꯣꯟꯕꯅ ꯕ꯭ꯌꯨꯇꯤ ꯌꯨ ꯑꯦꯟ ꯃꯤ ꯔꯦꯁꯇꯨꯔꯦꯟ ꯑꯣꯔ ꯐꯥꯁ ꯐꯨꯗ ꯀꯝ ꯑꯣꯟ ꯇꯨꯗे ꯏꯁ ꯍꯣꯂꯤꯗे ꯁꯟꯗे ꯏꯁꯄꯤꯁꯦꯜ ꯄ꯭रोग्राम लव स्टोरी यू एंड मी ओइमा ओ माय गॉड ब्यूटी प्लीज रिप्लाई कर दो चंदकोनबा का अगुन होए कोलमनी ꯑꯅꯥ ꯏꯁꯤꯡꯗ ꯍꯧꯕꯗꯣ ꯀꯣꯂꯝꯅꯤ ꯍꯥꯏꯅ ꯏꯁꯤꯡꯗ ꯍꯧꯕꯗꯣ ꯈꯪꯉꯦ ꯀꯣꯝꯄ꯭ꯔꯦꯛꯅꯤ ꯀꯦ ꯏꯠꯁ ꯑꯌꯥ ꯆꯤꯆꯦꯁꯦ ꯑꯍꯥꯟꯕ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯄꯅꯤ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯨꯁꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤ ꯆꯤꯆꯦꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ
ꯌꯥꯝ ꯍꯔꯥꯎꯔꯦ ꯆꯤꯆꯦ ꯂꯥꯛꯄꯤꯕꯁꯦ ꯑꯩ ꯑꯦꯜꯕꯤꯗ ꯑꯗꯨꯒ ꯕ꯭ꯌꯨꯇꯤ ꯀꯨꯏꯟꯅ ꯍꯥꯏꯌꯦ ꯕ꯭ꯌꯨꯇꯤ ꯀꯨꯏꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯏꯃꯣꯖꯤꯗ ꯑꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯦ चचे वाटरमेलोन का चासी नूडल्स थक से सूप थक से ब्यूटी क्वीन ने रिप्लाई किया है इमोजी के थ्रू वाटरमेलोन सूप मैगी सब कुछ खाने के लिए संखोन को अगुना मुबसे राशि ले हाइबा हाइ मी मुरा राशि याम लेबने संखोन तोंदीन हाइ तोंदीन नोक्रे संखोन नोक्रे होइने येंगुदे मुरसु मगुन लेरिसिदी हाइ ꯆꯪꯈꯣꯟꯗꯨꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯄꯥꯔꯠꯅꯔ ꯑꯃꯁꯨ ꯐꯪꯉꯦꯗꯅ ꯑꯗꯨꯒ ꯕ꯭ꯌꯨꯇꯤ ꯀꯨꯏꯟ ꯏꯜ ꯍꯥꯏ ꯀꯩꯅꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯣ ꯑꯗꯨꯅ ꯑꯩꯗꯤ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕꯅꯤ ꯑꯣ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯈꯪꯉꯦ ꯑꯒꯨ ꯑꯁꯤꯒ ꯕ꯭ꯌꯨꯇꯤ ꯀꯨꯏꯟ ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ ꯗꯨꯕꯥꯏꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯆꯪꯈꯣꯟꯕꯅ ꯍꯤꯟꯗꯤ ꯈꯪꯗꯕ ꯕ꯭ꯌꯨꯇꯤ ꯀꯨꯏꯟꯅ ꯏꯪꯂꯤꯁ ꯈꯪꯗꯕ ꯑꯝꯇ ꯀꯥꯅꯦꯛ ꯇꯧꯅꯍꯜꯂꯣ ꯃꯔꯛꯇ ꯑꯩꯗꯤ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕꯅꯤ ꯅꯪꯗꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯗ ꯃꯨꯕ ꯆꯤꯡꯗꯦꯗ ꯅꯪꯗꯤ ꯄꯨꯂꯩ ꯀꯨꯆꯨꯅꯤ ꯑꯒꯨꯅ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯇꯣꯝꯊꯤꯅ ꯍꯥꯏ ꯀꯦꯀꯦ ꯍꯥꯏ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯆꯤꯆꯦ ꯂꯩꯕꯤꯔꯤꯕꯣ ꯆꯤꯆꯦ ꯀꯦꯀꯦꯗ ꯇꯣꯝꯊꯤꯅ ꯈꯨꯔꯨꯝꯖꯔꯤ ꯇꯧꯔꯛꯑꯦ ꯕ꯭ꯌꯨꯇꯤꯅ ꯀꯩ ꯍꯥꯏꯕ ब्यूटी से कहना टाइम इज ओवर है हमारी ने ब्यूटी से ब्यूटी प्लीज और 10-20 मिनट रुकिए 10-20 मिनट तक मेरा एलबी चलेगा उतना तक आप रुक सकते हैं तो रुकिएगा बाय ओ माजी चलेगी है हमारे टाइम इज ओवर बाय ओके ओके ब्यूटी क्वीन नेक्स्ट टाइम जरूर आना गुड आफ्टरनून आपको भी हैव ए गुड डे थैंक यू सो मच आप आया बहुत टाइम तक हमारे साथ बातें किया थैंक यू सो मच तोमतीना चंखोनबा एंड ब्यूटी यामना लूदोरी नोइनिको चंखोन चंखोन ब्यूटी के रिलेशन चुम्मे याम लूदोरी वारी से ꯇꯣꯝꯊꯤꯅ ꯑꯃꯨꯕ ꯃꯤꯁꯤꯡꯁꯦ ꯔꯥꯁꯤ ꯂꯣꯏ ꯂꯩꯕꯅꯦ ꯍꯥꯏ ꯇꯣꯝꯊꯤꯟ ꯅꯪꯒꯤꯕꯣ ꯍꯣꯔꯦꯟ ꯒꯋꯥꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯄ ꯑꯃ ꯅꯪ ꯃꯨꯔ ꯔꯥꯁꯤ ꯂꯩꯕꯅꯦꯅ ꯈꯣꯏꯗꯥꯔꯨꯅꯤꯀꯣ ꯀꯥꯔꯟ ꯇꯧꯔꯨꯅꯣ ꯇꯣꯝꯊꯤꯟ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯒꯨꯅ ꯁꯤꯔꯦ ꯑꯩ ꯅꯣꯛꯄꯗ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕ ꯑꯃ ꯏꯪꯂꯤꯁ ꯈꯪꯗꯕ ꯑꯃꯅ ꯍꯤꯟꯗꯤ ꯈꯪꯗꯕ ꯃꯑꯣꯡ ꯇꯥꯗ꯭ꯔꯥ ꯃꯣꯏ ꯑꯅꯤꯒꯤ ꯀꯅꯦꯛꯁꯟꯁꯦ ꯑꯗꯣ ꯉꯁꯥꯏꯗꯤ ꯃꯔꯛꯁꯤꯒ ꯑꯩꯅ ꯇꯠꯂꯤ ꯇꯧꯔ ꯄꯥꯎ ꯐꯥꯎꯅꯍꯜꯂꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯂꯣꯏꯔꯝꯗꯥꯏꯁꯤꯒ ꯏꯃꯣꯖꯤꯗꯒ ꯇꯧꯅꯔꯛꯏꯁꯦ ꯎꯕ꯭ꯔꯥ ꯕ꯭ꯌꯨꯇꯤ ꯀꯨꯏꯟꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯒ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯒꯨꯅ ꯂꯣꯏꯔꯦ ꯍꯦꯟ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯅꯪ ꯈꯪꯉꯣꯏꯌꯦ ꯑꯒꯨ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯅꯤꯁꯦ ꯑꯗꯣ ꯑꯃꯗꯁꯨꯅꯦ ꯕꯥꯏ ꯍꯥꯏꯁꯤꯗꯤꯅꯦ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯆꯠꯄ ꯉꯝꯖꯗꯅ ꯁꯨꯝ ꯂꯩꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯑꯩ ꯑꯝꯇ ꯀꯩꯅꯣ ꯇꯧꯒꯦ ꯍꯣꯔꯦꯟ ꯀꯩ ꯃꯃꯤꯡꯗ ꯂꯩꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯒꯨꯅ ꯂꯣꯏꯔꯦꯍꯦ ꯅꯣꯛꯈ꯭ꯔꯦ ꯆꯪꯈꯣꯟꯕꯅ ꯖ꯭ꯌꯨ ꯕ꯭ꯌꯨꯇꯤ ꯌꯨ ꯑꯦꯟ ꯃꯤ ꯂꯥꯁ ꯗꯦꯠ प्लीज यू एंड मी लास्ट मेरिट ऐ सीरे आगू ले लोरे हाय ब्यूटी क्वीन व्हाट इज ऑल आर यू आई तवरे इज ऑल आर यू चंखोनबा ना आपको पूछ रहे व्हाट इज ऑल आर यू नंगी चही क्या सूरगे ना अदुगा चंखोनबा को ꯑꯁꯤꯗꯤ ꯈꯪꯉꯝꯃꯅꯤꯗ ꯑꯒꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ ꯉꯁꯥꯏꯒꯤꯗꯣ ꯍꯥꯏ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ ꯉꯁꯥꯏꯒꯤꯗꯣ ꯍꯥꯏ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯃꯇꯝꯗ ꯊꯥꯔꯛꯎꯀꯣ ꯅꯪ ꯆꯩ ꯆꯥꯅꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯃ ꯆꯠꯂꯤꯗꯣ ꯎꯗ꯭ꯔꯥ ꯑꯗꯨꯒ ꯅꯆꯦꯁꯨ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯌꯥꯝ ꯂꯥꯞꯅ ꯊꯝꯈ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝ ꯂꯥꯞꯅ ꯊꯝꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯁꯥꯔꯒꯦ ꯍꯥꯏꯔꯣ ꯅꯪ ꯇꯧꯅꯨ हम सब भाई बहन है ꯍꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯑꯗꯨꯒ
ꯁꯤꯗꯣꯔꯦ ꯉꯁꯤ ꯁꯦꯡꯒꯣꯜꯃꯦꯅ Beauty, I am 29 years old. I Tongdina. I found it. Tongdina. Beauty की English से Tongdina ngasai Beauty की English उदे आगुदो Okay, Beauty की English से मनिंग लोग देगी सिरे नोकपदा आगुने नरेंद्र मोदी चारगे हाय थारकनु अई जाम हैनदेको थारका साउनिंगपसिगा पल्लकनु ममिंग अदुगा Beauty ने not married हाय not married संगोन में नंग married लो married नत्तब्रो not married है ब्यूटी अभी तक शादी नहीं किया है ब्यूटी शादीशुदा है ब्यूटी अभी आप क्या करते हो स्टडी करते हो या फिर जॉब करते हो ꯇꯣꯝꯊꯤꯅꯆꯦꯁꯨ ꯑꯐꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯗꯤ ꯀꯩꯝ ꯀꯥꯏꯗꯦꯗ ꯍꯥꯏꯌꯦ ꯇꯝꯃꯣ ꯑꯗꯨꯏꯁꯨ ꯊꯤꯗꯤ ꯊꯤꯌꯨꯗ ꯁꯪꯁꯥꯔꯁꯦ ꯄꯣꯛꯑꯝꯗꯅ ꯄꯣꯛꯄ ꯃꯄꯣꯛꯁꯤꯒ ꯅꯇꯣꯝꯇ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯑꯍꯟ ꯑꯣꯏꯔꯛꯑꯒꯅ ꯅꯪ ꯆꯩꯁꯨꯒꯗꯣ ꯃꯥꯡꯈ꯭ꯔꯒ ꯅꯪ ꯅꯆꯥꯁꯨ ꯂꯩꯇꯦ ꯀꯅꯥꯅ ꯊꯤꯕꯤꯗꯣꯔꯤ ꯆꯩꯁꯨꯒꯗꯣ ꯕ꯭ꯌꯨꯇꯤꯅ ꯑꯍꯥ ꯍꯥꯏꯅꯣꯈ꯭ꯔꯦ ꯕ꯭ꯌꯨꯇꯤꯁꯦ ꯂꯥꯁꯇ ꯃꯩꯇꯩ ꯑꯣꯏꯔꯝꯗꯅ ꯑꯩ ꯆꯤꯡꯅꯕꯗ ꯂꯣꯏꯔꯦꯀꯣ ꯕ꯭ꯌꯨꯇꯤ ꯀ꯭ꯌꯨ ꯍꯁꯔꯩꯌꯣ ꯑꯒꯨꯅ ꯈꯨꯗꯣꯞꯇꯤ ꯁꯤꯔꯕ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯌꯥꯏ ꯀꯩꯅꯣ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯒꯨꯅ ꯁꯦꯁ ꯋꯥꯔꯤꯗꯣ ꯍꯥꯏ ꯋꯥꯔꯤꯁꯦ ꯑꯂꯣꯏꯕꯤꯅꯤ ꯑꯩ ꯁꯤꯗꯣꯔꯦ ꯆꯪꯉꯣꯟꯕꯅꯦ ꯖꯤꯌꯨ ꯕ꯭ꯌꯨꯇꯤ I am major I am major please you and me married kaya hina Goa Goa marriage anniversary hai ai ko ko loi cha ka dore kara kaga ma ji ju kaw gi do wo to din si da ko ꯑꯗꯨꯒ ꯀꯩꯅꯣꯅ ꯇꯣꯝꯊꯤꯟꯅ ꯑꯍꯟ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗ ꯆꯠꯈ꯭ꯔꯅꯤ ꯍꯩ ꯍꯩꯗꯤꯅꯦ ꯅꯪꯕꯣ ꯀꯩꯗꯧ ꯆꯠꯇꯣꯏꯅꯣ ꯆꯠꯂꯣꯏ ꯆꯠꯂꯣꯏ ꯆꯠꯄ ꯌꯥꯗꯦ ꯇꯧꯔꯛꯀꯅꯨ ꯑꯗꯩ ꯆꯪꯊꯣꯛꯅ ꯖꯤꯌꯨ ꯕ꯭ꯌꯨꯇꯤ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯃꯦꯔꯤꯠ ꯑꯥꯏ ꯑꯦꯝ ꯁꯤꯔꯤꯌꯁ ꯌꯨ प्लीज come my house I am really love you oh my god big heart जियो ब्यूटी आपको चंदखोन ने अपने घर बुलाया है वो अभी तक शादीशुदा नहीं है वो कुंवारा है एकदम मणिपुरी इस विषय एकदम डिमांड वाला कुंवारा है वो मणिपुरी है तो अपने घर बुला रहे हैं जियो ब्यूटी क्या हुआ आपने हंस भी लिया गुस्सा भी किया डांस भी किया अब रोका भी क्या हुआ जियो ब्यूटी अदुगा आगोन हे टेकन ओइरमदी द टेकन ओइरमदी दा चंखोनबा नंग चोपचनी हाय अदुगा खंगदेको लास्ट नहान कइनोखक अतोपने कइनोखक मैतै नतबंखो वारी सानरा लास्ट मैतै रोलक्तना आइसिन तोमदिने याना नुआइरी अइ वारे मोइदिगे कोइनी यंगबत खंगदेबो चंखोनबगा अइगसे जाम इंगना तबना होगलपदे वारी सानरमबनेको चंखोनबसिदो अइगे लिदा हान चंगजरपनी इंगना तबना वारी सानरमबसिदा माना पलाक चंगजेला कदाइदैनो देबो नोंलै नुसितसे अदुगा आगुन तालोय अमा थीरो ता तोमथीन हायगा नोखरे ꯌꯥꯝ ꯉꯟꯅꯁꯨ ꯊꯤꯖꯜꯂꯨꯅꯨ ꯑꯗꯨꯃꯨꯛ ꯂꯋꯥꯏ ꯁꯥꯅꯤ अदुगा ब्यूटी क्वीन आप कहाँ से हो मैं है अच्छा ब्यूटी क्वीन चंखोनबा मणिपुर से है आपने सुना नॉर्थ ईस्ट मणिपुर गूगल पे सर्च करो नॉर्थ ईस्ट मणिपुर से है आप बेफिक्र आ सकते हो एकदम सेफ प्लेस है आपको उधर बहुत घूमने का जगह मिलेगा आपको उधर बहुत आराम मिलेगा एकदम नेचुरल वाइब्स आपको मिलेगा नोपदा सीदोरेबो मया
ꯇꯣꯝꯊꯤꯟ ꯀꯩꯅꯣ ꯇꯧꯁꯤꯀꯣ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯁꯤꯒꯩꯁꯤꯒꯅꯦ ꯇꯣꯝꯊꯤꯟ ꯀꯦ ꯏꯠ ꯕ꯭ꯂꯣꯛꯁ ꯍꯥꯏꯅ ꯂꯥꯛꯑꯝꯕꯗꯣ ꯆꯤꯆꯦꯒꯤꯗ ꯂꯥꯛꯑꯝꯃꯦꯅ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣꯟ ꯍꯥꯏꯔꯒ ꯆꯤꯆꯦꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯐꯠ ꯂꯥꯎꯅꯅꯦ ꯀꯩꯅꯣ ꯊꯥꯔꯦ LB ꯊꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯤꯉꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯤꯌꯣ ꯑꯉꯛꯄꯅꯤꯌꯣ ꯆꯪꯈꯣꯟꯕ ꯀꯣꯃꯦꯟ ꯏꯔꯤꯔꯥ ꯆꯪꯈꯣꯟꯕ ꯀꯣꯃꯦꯟ ꯏꯔꯤ ꯑꯒꯨ ꯂꯣꯏꯁꯜꯂꯣꯏꯔꯕ꯭ꯔꯣ ꯇꯣꯝꯊꯤꯟ ꯆꯤꯆꯦꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯗ ꯆꯪꯈꯣꯟꯕ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯁꯤ ꯇꯞꯇꯥꯅꯁꯨ ꯅꯣꯛꯑꯦ ꯅꯣꯏ ꯑꯅꯤꯒꯤ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯕꯅꯤꯀꯣ ꯆꯪꯈꯣꯟꯕ ꯀꯣꯃꯦꯟ ꯊꯥꯗꯔꯦ ꯖꯤꯌꯨ ꯕ꯭ꯌꯨꯇꯤ ꯑꯥꯏ ꯑꯦꯝ ꯁꯣ ꯂꯚ ꯁꯤꯔꯤꯌꯁꯂꯤ ꯄ꯭ꯂꯤꯖ ꯀꯝ ꯃꯥꯏ ꯍꯥꯎꯁ ꯑꯥꯏ ꯑꯦꯝ ꯔꯤꯌꯦꯜꯂꯤ ꯂꯚ ꯌꯨ ꯍꯥꯏ ꯐꯤ ꯐꯧꯏꯕ ꯅꯦꯅꯦꯁꯨ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯌꯦ ꯑꯍꯟ ꯌꯥꯝ ꯑꯍꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯍꯟ ꯑꯣꯏꯔꯅꯤ ꯃꯣꯏꯗꯤ ꯊꯕꯛ ꯁꯨꯗꯕꯒꯤ ꯅꯥꯏꯇꯤ ꯌꯦꯡꯕ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯅ ꯎꯕꯅꯤ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯕꯤꯜꯗꯤꯡ ꯑꯗꯩꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯖꯤꯌꯨ ꯕ꯭ꯌꯨटी आई एम सो सॉरी सॉरी है ब्यूटी क्वीन क्यों आपने आई लव यू बोला चखोन ने तो चखोन ने आपको वेलकम किया रिप्लाई दिया सॉरी क्यों ओके नो माइंड बस ऐसे ही ये भी एक लाइफ का चैप्टर है ऐसे समझो चल रहा है ब्यूटी क्वीन बाय बाय मेरा शूट चल रहा है ओके ओके ब्यूटी क्वीन थैंक यू फॉर कमिंग असीसे दुबईगी का नतेको अस्वाइनी अस्वाइगी कनो तौबा कांगुदुन ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯈꯪꯉꯣ चंखोꯟꯕꯅ जियो ब्यूटी नॉट सॉरी दिस लव एडिशन द ब्यूटी आप चंखोन्बा का पसंद है क्या कौन थीन तौरे ngасꯥꯏ ꯂꯣꯜꯂꯨ ꯌꯥꯗ꯭ꯔꯕ ओके ꯇꯣꯝꯊꯤꯟ ꯆꯤꯆꯦ ꯂꯣꯏꯁꯜꯂꯒꯦ ꯄꯨꯡ ꯑꯃꯒ ꯐꯥꯗ꯭ꯔꯤ ꯐꯥꯗ꯭ꯔꯁꯅꯨꯗ ꯄꯨꯡ ꯑꯃꯒ ꯀꯩꯗꯧꯗꯣꯔꯤꯀꯣ ब्यूटी चंखोन्बा का प्यार है क्या हाँ शायद दोनों इजहार करके रिप्लाई नहीं दे रहा है अभी लोइसनगी नुआई अनीजे वारी नुआइब्रो चंखोन्बा नंगे कमेंट जांग जांगी वो मी चकी तारे मासु तौरी काना आई हाइद्रा मा ngसाइदि बाय 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 ना हाइरसुने चत्ति मा चत्पदि ngमजद्रेवा क्रश ओइग्रे दो आई हाइद्रा लेरमिसे उरा ब्यूटी क्वीन नो हाय नो कोई नहीं ब्यूटी क्वीन ऐसा प्यार हो जाता है इंग्लिश एंड हिंदी नुंगाई जी ब्यूटी नो जी ब्यूटी आंटी जी प्लीज मेरा देखेगा उफ सॉरी ब्यूटी क्वीन मुझे तो आंटी नहीं है मैं तो आंटी नहीं बनी अभी टीबी में आपका टीबी में क्या आता है आप मुझे दीदी कह के बुला सकते हो या फिर नाम कह के बुला सकते हैं तोमथिना नोखरे तोमथिन माई चैनल का प्रमोट का तौहलेको चंखोन्बना जी ब्यूटी आई एम क्रश यू आई एम रियली लव यू आई एम सीरियसली
ꯃꯥꯏꯁꯦ ꯒꯨꯍꯥꯇꯤ ꯂꯥꯟꯊꯣꯛꯑꯒ ꯂꯩꯕ ꯃꯐꯝꯗꯨꯒꯤ ꯃꯤ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥ ꯈꯪꯗꯦꯕ ꯑꯗꯨ ꯀꯩꯅꯣ ꯃꯥꯏ ꯇꯤꯚꯤꯗ ꯀꯩꯅꯣꯝ ꯌꯦꯡꯉꯣ ꯍꯥꯏꯅ ꯍꯥꯏ ꯅꯣ ꯗꯣꯟ ꯂꯚ ꯍꯤꯝ ꯑꯗꯨꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯅꯕꯁꯤ ꯅꯪꯅ ꯑꯃꯨꯛ ꯊꯤꯡꯒꯥꯏꯔꯤꯗꯨꯅ अदुगा सीरियल देखते हैं हाँ कौन सा सीरियल बताओ कौन सा सीरियल कौन सा चैनल में आता है वो बताओ अस कꯩꯅꯣꯒꯤ ꯇꯣꯝꯊꯤन ꯆꯪꯈꯣꯟꯕꯒꯤ ꯀꯩꯅꯣꯁꯤꯕꯨ ꯁꯤꯔꯤꯌꯦꯜ ꯀꯨꯝꯃꯤꯒ ꯍꯥꯏꯒꯠꯂꯛꯑꯦꯅꯦ ꯇꯤꯚꯤꯗ आगू आएगा नो है कौन सा सीरियल बताओ है लांगनो लांग नंग मैं लांग हौगलानी हाँ ब्यूटी बताओ आप कौन सा सीरियल है तुम्हारा कौन सा चैनल में चलाती हो विशेश्वर युमलेम्बम मयाम खुरमजरी सुस्मिता है थैंक यू विशेश्वर ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯕꯤꯁꯦꯁꯣꯔꯁꯦ ꯎꯔꯕ ꯕꯤꯁꯦꯁꯣꯔ ꯉꯔꯥꯡ ꯊꯦꯡꯅꯕꯗꯨꯔꯣ ꯀꯩꯅꯣꯒꯤ ꯂꯥꯏꯖꯒꯤ ꯑꯦꯜꯕꯤꯗ ꯊꯦꯡꯀ꯭ꯌꯨ ꯀꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯑꯩ ꯂꯣꯏꯁꯜꯂꯒꯦꯗꯤ ꯇꯧꯔꯝꯕꯅꯦ ब्यूटी ने दंगल में है दंगल बोल के चैनल का नाम है क्या या फिर दंगल फिल्म में तो आप नहीं हो सकता क्योंकि आप दंगल फिल्म में होगा तो आप यूट्यूब में आप क्यों आएंगे नहीं आएंगे दंगल चैनल है क्या टीवी में दंगल नते आए है दालचीनी मतलब क्या है चैनल का नाम है या सीरियल का नाम जी ब्यूटी आई एम लव सीरियल चंगोल तौर ꯇꯣꯝꯊꯤꯅ ꯕ꯭ꯔꯣ ꯕꯤꯁ ꯎꯗ ꯀꯨꯏꯔꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯕꯤꯁꯦꯁꯣꯔꯅ ꯉꯔꯥꯡ ꯊꯦꯡꯅꯕꯗꯨꯅꯦ ꯃꯥꯅꯤ ꯍꯥꯏ ꯑꯣꯀꯦ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯂꯥꯏꯖꯒꯤꯗ ꯊꯦꯡꯅꯕꯗꯣꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯄꯤꯕꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯈꯤꯁꯤ ꯑꯩꯅ ꯑꯗꯣ एलबीसे ngahak wari nungaibani बिशेश्वर कई हिंजांग चारआगे ब्यूटी ने सीरियल में मेरा नाम दालचीनी है अच्छा आपका नाम दालचीनी हो सीरियल में तो सीरियल का नाम बताओ चैनल का नाम बताओ अब तो आप तुम्हारा कैरेक्टर का नाम बता रहे हो ना चैनल का नाम बताओ और सीरियल का नाम बताओ कैरेक्टर तो हम ढूंढ लेंगे ꯇꯣꯝꯊꯤꯅ ꯕ꯭ꯔꯣ ꯕꯤꯁ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯁꯞ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯌꯦ ꯕꯤꯁꯦꯁꯣꯔ ꯇꯣꯝꯊꯤꯟꯗꯁꯨ ꯑꯃꯨꯛꯇꯪ ꯌꯥꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕ꯭ꯂꯨ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯆꯪꯈꯣꯟꯕꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯇꯅꯦ ꯑꯝꯇ ꯁꯞ ꯇꯧꯕꯤꯌꯣ अदुगा तोमथिना दालचीनी हाइपा खंगदेवो जियो आप सपोर्ट कर दीजिए ना सबको आप इतना टाइम से बात कर रहे हैं आपका चैनल है तो सब आपको रिटर्न भी करेगा आप सपोर्ट कर दो ना इधर जो तोमथिन है सनखोनबा है आगू है आप सबको आप वो कर दो सब कर दो प्लीज़ आपको रिटर्न मिलेगा पक्का मिलेगा पर कल मिलेगा आगूना थुगाइरे कइनो तौबीनुको मी थमोय हेक्ता जॉइन तौरकांदा तोमथिना आगू हार नोखरे अदुगा जीवना नहीं चैनल नहीं है ओके आपका चैनल नहीं है कोई बात नहीं आप एक बार सपोर्ट तो कर दो चैनल नहीं होने से भी चलेगा आप सपोर्ट कर दीजिएगा सब सपोर्ट मतलब ये सब ना आपको एक एक सब कर दीजिएगा अदुगा आगुन डोंट लव हिम जियो हाय अदुगा कꯩꯅꯣꯅ ꯕꯤꯁꯦꯁꯣꯔ ꯂꯩꯔꯤꯕꯣ ꯅꯠꯇ꯭ꯔꯒ ꯇꯣꯝꯊꯤꯟꯗ ꯁꯞ ꯇꯧꯕ ꯆꯠꯈ꯭ꯔꯤꯔꯣ जीवना नाइट में 9:30 में आता है ओके पर कौन से चैनल में आते हैं Changpon Jiu Beauty I'm so happy life please your come my darling my house you and me married Changpon ware koi no harga kap kare Tomdin ngasigichidi
ꯃꯆꯜ ꯁꯨꯔꯦ ꯅꯣꯛꯁꯨ ꯅꯣꯛꯑꯦ ꯀꯞꯁꯨ ꯀꯞꯄꯦ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅ ꯄꯪꯅꯣꯛꯇ ꯅꯣꯛꯑꯦ ꯑꯗꯣ ꯀꯩꯅꯣꯅ ꯍꯧꯔꯛꯄꯗꯤ ꯑꯃꯁꯤꯅ ꯍꯧꯖꯔꯛꯄꯅꯤ ꯑꯀꯣꯟꯕꯗ ꯆꯪꯈꯣꯟꯕꯅ ꯊꯃꯣꯏ ꯀꯥꯏꯔ ꯂꯩꯍꯧꯗꯣꯔꯤ ꯑꯃꯁꯤꯅ ꯑꯃꯨꯛ ꯅꯣꯛ ꯀꯥꯏꯅ ꯀꯞꯈꯠꯈ꯭ꯔꯦꯕ ꯑꯗꯨꯒ अबू ने प्यार नहीं करना चंखोनबा में हा 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 रेस्ट इन पीस हिंदी कोई नहीं हमारा एक बहुत सुंदर हमारा मातृभाषा है ब्यूटी ना आप सर्च करिएगा दंगल दालचीनी टुडे आ जाएगा ओके ओके जी मैं देखूंगी आपको मैं ढूंढूंगी दालचीनी तुमथिन अंत होरेन जेंगो है कइनोगी दालचीनी आने लाई है अच्छा तो आप सच में सीरियल में काम करते हो तो बहुत बढ़िया लाइफ है आपका मी अमतंग लइए ꯅꯣꯏ ꯃꯌꯥꯝꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯇꯕ꯭ꯔꯣ ꯃꯤ ꯑꯃꯇꯪ ꯂꯩꯇꯦ ꯕꯤꯁꯦꯁꯣ ꯂꯥꯛꯑꯝꯕꯒ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥꯡꯈ꯭ꯔꯦ I am crying also. Please come my house, my darling, my sweetheart. I am seriously, I am really love you. Oi, nupise mamanga ꯐꯔꯔꯣꯏꯅꯦ ꯅꯣꯏꯕꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯔꯔꯣꯏ ꯑꯒꯨ ꯀꯩ ꯍꯥꯏꯅꯣ ꯁꯤꯗ ꯏꯃ ꯇꯧꯔꯛꯑꯦꯅꯦ ꯁꯤꯁꯨ ꯃꯥ ꯄꯥꯄꯤꯁꯤꯡꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯄꯤꯁꯇꯨ ꯄꯤꯁ ꯀꯩꯅꯣ ꯁꯥꯏꯅꯦ ꯖꯤꯌꯨ ꯕ꯭ꯌꯨꯇꯤꯅ ring celebration me हाय ring celebration me अच्छा अच्छा ब्यूटी आप एंगेज करने वाले हो ओके ओके तुमने चंगोनबा खाइब लेपो है ओइमा नुपीसे एंगेजमेंट तौरे है अगस्त ब्यूटी क्वीन अगस्त अच्छा अगस्त में आप एंगेजमेंट कर रही हो सगाई क्वीन ओके ओके कॉन्ग्रेचुलेशन अभी से बधाई हो आपको गुड लक बुरा मत मानना आपने भी चंगोनबा को ऐसे ही पहले प्रपोज किया ना ऐसे ही लाइटली आपने मैसेज किया तो आपको बस ऐसे ही आपको रिप्लाई दे रहे हैं ऐसे ही मस्ती कर रहे हैं बुरा मत मानना ऐसे कोई सीरियस नहीं है ठीक है आगू ना महापापी सिंह कमाई तौनी है हाई हाई दे नंगो सीतारे आगू चीचे लोइसन्निंगे चंखोनबा मथंग एलवीदा थेंनसी वारी नुंगाइबना लोरे नुपीसे अगस्त एंगेजमेंट तौरनी है आई चले आई चले रिंग ले बाय चो नंगे साइज ते ले रो दो ओदो दी चानारानी तोमदीन गाइको ने चत्रिगेदे चंगोनबगी मेसेज पागो कैसु नुंसीबा खंगजरमदबा अइनी अदुबु अइगी पुंगनिंग वाकल इरांग हवली नत्रा सीरे होइने माना काइहौबिरगा माना कोंबदा नाकन थैदोक्तना अलेम सा लैथोकिबे वारीनी ꯌꯥꯝ ꯅꯣꯛꯄ ꯐꯠꯇꯦꯀꯣ ꯍꯤꯗ ꯇꯥꯔꯦ ꯃꯣꯏꯗ ꯍꯨꯛꯅꯕ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯂꯩꯔꯣ ꯂꯩꯔꯣ ꯑꯣ ꯆꯤꯆꯦ ꯁꯨꯔ ꯄꯥꯜꯂꯒ ꯏꯁꯩ ꯁꯛꯄꯒ ꯍꯩꯇꯦꯀꯣ ꯆꯪꯈꯣꯟꯕꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ 29 ꯑꯣꯏꯕꯅꯤꯅ ꯍꯟꯗꯤ ꯌꯥꯝ ꯍꯟꯅꯗꯦ ꯑꯩꯁꯨ ꯍꯧꯖꯤꯛ
ꯀꯩꯅꯣ ꯇꯧꯗꯣꯔꯦꯀꯣ ꯈꯇꯪꯕꯨꯗꯤ ꯑꯩꯅ ꯍꯜꯂꯦ ꯑꯗꯨꯒ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯇꯨꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯤꯡꯍꯟꯅꯔꯤ ꯎꯖꯈ꯭ꯔꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯃꯥ ꯇꯧꯔꯝꯕꯒꯤ ꯆꯞ ꯃꯥꯟꯅꯩ ꯌꯥꯏ ꯃꯌꯥꯝ ꯀꯩꯅꯣꯇ ꯉꯥꯏꯈ꯭ꯔꯦ ꯕꯤꯁꯦ ꯑꯦꯛꯗꯝ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯪꯈꯣꯟꯕ ꯃꯊꯪꯒꯦꯜꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯁꯨ ꯅꯪ ꯀꯣꯃꯦꯟ ꯊꯝꯃꯝꯕ ꯀꯥꯎꯔꯝꯒꯅꯤ ꯀꯣꯃꯦꯟ ꯊꯅꯝꯃꯣ ꯑꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪꯒꯦꯜꯕꯤ ꯊꯥꯗꯤ ꯑꯁꯨꯝ ꯂꯥꯛꯑꯣ ꯁꯪꯉꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯀꯠꯊꯠꯂꯒꯦꯀꯣ ꯇꯣꯝꯊꯤꯟ ꯆꯤꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯒꯨ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ ꯊꯦꯡꯀ꯭ꯌꯨ ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯐꯪꯉꯔꯣꯏ ꯍꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯑꯣ ꯉꯥꯛꯇꯪ ꯀꯠꯊꯠꯂꯁꯤꯔ ꯑꯗꯨꯗꯤ ꯑꯝꯇ ꯕꯥꯏ ꯍꯥꯏꯔꯣ ꯄꯨꯡꯁꯦ 12:30 ꯇꯥꯁꯜꯂꯛꯑꯦ 12:30ꯗꯤ 1 ꯇꯥꯔꯦ ꯑꯒꯨ ꯂꯩꯔꯤꯕꯣ ꯑꯒꯨ ꯉꯁꯥꯏꯗꯤ ꯀꯣꯏꯆꯣꯡ ꯆꯣꯡꯉꯤꯅꯤ ꯀꯛꯑꯒꯦ ꯑꯣꯏꯃꯥ ꯃꯥꯏꯁꯦ ꯌꯦꯡꯉꯣꯏ ꯀꯟꯅ ꯍꯥꯏꯔꯤꯌꯦ ꯑꯗꯨꯒ दीदी जरूर देखिएगा ओके ओके दालचीनी दालचीनी बोला ना कꯩ ꯍꯥꯏꯕ ꯉꯁꯥꯏꯒꯤꯗꯣ ꯑꯝꯇ ꯌꯦꯡꯍꯧꯒꯦꯅꯦ ꯃꯥꯏꯗꯨꯕꯨ ꯑꯩ ꯃꯥꯏꯒꯤ ꯀꯩꯅꯣꯗꯣ ꯊꯤꯔꯤꯀꯣ अच्छा दंगल दालचीनी ओके ओके मैं सर्च करती हूँ एक बार ये रखने के बाद ꯐꯪꯅꯤꯗ ꯆꯪꯈꯣꯟꯕ ꯍꯣꯏ ꯐꯪꯉꯅꯤ ꯋꯥꯔꯨꯅꯨ ꯕꯥꯏ ꯕꯥꯏ ꯑꯩ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯇꯧꯔꯨꯀꯣ ꯌꯥꯗꯦ ꯌꯥꯗꯦ ꯁꯤ अहानबनी अब मैं चलती हूँ बाय बाय ओके जियो अभी हम भी दीदी भी काटने वाले हैं तो अभी मैं काट रही हूँ थैंक यू अब आया हमें ऐसे बातें शेयर किया पर चंखोनबा का आपने दिल तोड़ दिया ठीक है अभी सर्च करिए ना ओके ये मैं लाइव काटने के बाद करती हूँ अई अमुक हन्ना कनासु येंगरोय मुझे खाई लेरेको चंखोनबा कैसु खल्लुरनु माइजे लास्ट नंगोंदा हौजनरगा माइगी सीरियल प्रमोट तव ओइरमे ꯑꯩ ꯀꯛꯄ ꯉꯝꯗ꯭ꯔꯦ ꯑꯝꯇ ꯕꯥꯏ ꯍꯥꯏꯔꯣ ꯃꯌꯥꯝ ꯁꯥꯎꯖꯥꯗꯦꯀꯣ ꯆꯤꯆꯦꯁꯦ ꯀꯨꯏꯅ ꯊꯥꯅꯤꯡꯉꯁꯨ ꯀꯨꯏꯅ ꯊꯥꯕ ꯐꯪꯗꯦ ꯄꯨꯡ 1 ꯇꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯇꯣꯝꯊꯤꯟ ꯆꯤꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯆꯪꯈꯣꯟꯕ ꯕꯥꯏ ꯑꯣꯏꯔꯁꯤ ꯕ꯭ꯌꯨꯇꯤꯁꯨ ꯆꯠꯈ꯭ꯔꯦ ꯀꯛꯑꯦꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯑꯩ ꯁꯛ ꯊꯤꯕ ꯄꯥꯈꯪꯅꯦ ꯍꯦꯜꯂꯣ ꯁꯅꯥꯇꯣꯝꯕ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯕꯥꯏ ꯑꯣꯏꯒꯦ ꯇꯧꯔꯦ